mayam hamukta kali review taram lokchari ngasisu mayam gidamukta pudul lakchari ba movie sigi mamingna Maranamass movie si serial killer mapan bohona bada thengnakiba thogok singadu su uli amasung masida comic timing camera su yauri wari mayam da movie sigi wari si liba hobjaraglage aduga movie sigi wari liba matamda karigumba soikibalan kiba yabutaragasu mayam na ngapigani haiba wafam si thamjari movie sigi horpagisanda aikoina Sri Kumar haiba nupa asibu uba fangi maagasi serial killer amani Sri Kumar haiba nupa asina kanali traba mafam mamada ahal amabu puraktuna mafam maduna ahal atubu punsiladuna nungthangna thomdattuna halame aduga mahana ahal atubu halba matungda ahal atugi maya aduda laphoy ama namchankhi tasengna haiba taragadi Sri Kumar haiba nupa asina kanaguma misak amabu halba taragadi maagsi serial killer oibanina maagi killing patron asi asumna tohonbani haibadi haliba mihar asi mahan halibani habsi tangna bidamukta mahan asumna asiba mi adugi mayadu phaktoladuna lafoi namsilambani aduga mahan namsilaba lafoi sisu akanaba lafoini haibadi piktak toba lafoini aduga aikhoigi Manipuri londa hairagana amitra komlagumani mamantaki matamda Sri Kumar asumna halagliba misi si phanamdi yamlabani adubo Haliki matangdadi sorokta mi tholaktuna masigi matangda police amasung sarkarda wahang kya marum hamga horokhe TV paul su paw si santorakpa matamatuda khongang adura leriba mising adusu kibana loinakhe thakthang nindarami adu mahana masi halipsi karigino haiduna masi khanadun leinakhe adu aikhoina numidangi matamda jesi hariba lesabi macha asigi mahaki mung manung mahaki mayam masibu uba fangi numidangi matamadura mapaduna mahako thengna hanjilapagi damata yamna pakalami maramdi Hojikti serial killer ama kocha chatuna lerbanina maaki machan bisibu phakidra haduna pakalamani tobudabu mabogaduna di kasu pakakano haduna harake mapa aduna ichau lang aduna machan pi lakpura haduna yenge haduna tholapa tanjaldura machan pi dusu mafam madura lakhe mafam madura lakpa matamadura makhoigi mabogadusu yu thakchinduna yam naibagi mongda lermi madigidi maksu mafam madura changpa matamadura mabogna nangi nupa liukadugi Instagram profile du engonda share to silone aiga mag friendship oina gina hadun hare aduganda koini kainara bro hadun hangi madura masunu piduna sorop to duna nangna kari khangadana haduna masunu piduna mabugadu yudu bathaduna mafam madura chatke maduri nongalapu matamda reporter kya marumna CM da wang hangami haibadi serial killer tugi matangda wang hangmani maduragi di CM na harakliba se masigi case asigi matangda aikoina yamna aphawa yamna sathiba police officer amda chinarabni hadun harake Police officer sigi maming asina Ajay Ramachandran kawi haidun harake aduga Ajay hariba police officer asina killer dubu sungsoi choidana phagani haiduna mayamna thajaba thamlami madagidi mathangi senda aikoina uba fangliba asi Ajay hariba police officer dusu secretics tamu unaba lakhe maaksu mafam madu lakpoi maram asi maagse wakhal yamna nongaite amasung doctor da mahana consult tawna bidang talakhibani tasengna haiba taragadi maaki hui ama mangkre aduga maaki hui sigi maming asina pukru kawi hui isiga mahaka yamna nusinabagi bona masiamlabani aduga hui isigi hadaktigi mahaki nupigasu kainarabani maramadra mahaki nupisu leitrabanina mahana mahaki hui edabu yamna luna tawjarami amasung mangkiba matamda mang mathwa yamna nungairamde mataw asuna mahaksu secretics adugi manakta laktuna o khongai kaptuna lerami amasung secretics na mahapo themladuna phangnaba thigadabani haiduna harake madagidi mahana doctor adugi mafam madagi tholapa matamadura mafam maduda reporter kya maramna mahaki interview logudabagi ngaiduna lerami reporter singaduna khalibasi mahana serial killer adu phabagi case am pairabanina secretics ka tanaraduna mahaki haibidi serial killer adu gi kokda khalibasi karino haduna thizembala alibani haduna khalibani tobutu mahakti mafam madura mahaki hui mangkibagi mathwai nungaitraduna depression chatpagi langbala alibani habisimdi kanamtana khangbanate madagidi Ajay haragdibasi hojikti serial killer adu aigi khutagi nathokduna chatpa ngamnaru hadun harake aduga masigi pawsi somna kanda Sri Kumar hariba serial killer aduna su taaduna lerami madagidi ekoina mathangi senda uba fanglibasi SI Tiger hariba nupa adu mafam amada lakhe mana mafam amada mi ama tingnabagi damakta mi edu phaba lakhibani mafam madura lapam matamudura mi edudi mapangi yumdana yamna thiba aduga manungdana yamna nana setup tawduna leramba yum amla changai mafam madura changapa matamda makoina luk hariba nupa adu thingnake luk hariba nupa adu makoina pharduna mafam madura puthore luk hariba nupa se khara kakpa nupa ni maramadra police singadra mahapu phaba lapam matamda laikai mi singadra mahapu phaba yakide
ꯇꯧꯕꯗꯕꯨ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯂꯩꯀꯥꯏ ꯃꯤꯁꯤꯡ ꯑꯗꯨꯗꯒꯤ ꯑꯌꯥꯕ ꯂꯧꯗꯨꯅ ꯃꯍꯥꯛꯄꯨ ꯐꯥꯗꯨꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯇꯝꯅ ꯄꯨꯗꯨꯅ ꯂꯥꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯍꯥꯛꯄꯨ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯇꯝꯅ ꯄꯨꯗꯨꯅ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯂꯩꯀꯥꯏꯒꯤ ꯃꯤ ꯈꯔ ꯃꯍꯥꯛꯄꯨ ꯂꯧꯊꯣꯛꯄ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗꯒꯤ ꯂꯥꯛꯈꯤ ꯃꯗꯨꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯏꯟꯁꯄꯦꯛꯇꯔ ꯇꯥꯏꯒꯔꯗ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯅꯈꯣꯏꯅ ꯂ꯭ꯌꯨꯛꯄꯨ ꯐꯥꯔꯤꯕꯗꯤ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯏꯟꯁꯄꯦꯛꯇꯔ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯂ꯭ꯌꯨꯛ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯃꯍꯥꯛꯅ ꯄꯣꯁ ꯑꯃ ꯊꯥꯒꯠꯂꯤ ꯃꯍꯥꯛꯅ ꯄꯣꯁ ꯑꯁꯤꯗ ꯀꯔꯤ ꯍꯥꯏ ꯈꯪꯕ꯭ꯔꯥ ꯁꯦꯔꯤꯌꯦꯜ ꯀꯤꯂꯔꯁꯤꯡ ꯑꯁꯤꯁꯨ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯁꯦꯔꯤꯌꯦꯜ ꯀꯤꯂꯔ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ ꯄꯣꯛꯂꯛꯈꯤꯕ ꯑꯃꯠꯇ ꯅꯠꯇꯦ ꯃꯈꯣꯏꯁꯨ ꯑꯋꯥꯕ ꯊꯧꯗꯣꯛ ꯀꯌꯥ ꯊꯦꯡꯅꯈꯤꯕꯗꯒꯤ ꯑꯁꯨꯝꯅ ꯊꯣꯛꯂꯛꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯂ꯭ꯌꯨꯛꯄꯨ ꯄꯨꯂꯤꯁꯅ ꯃꯁꯤ ꯊꯥꯒꯠꯄꯒꯤꯗꯃꯛꯇ ꯃꯍꯥꯛꯄꯨ ꯐꯥꯗꯨꯅ ꯄꯨꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯃꯗꯨꯒꯤꯗꯤ ꯈꯨꯡꯒꯪꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯄꯨꯂꯤꯁꯇ ꯍꯥꯏꯔꯛꯏ ꯃꯍꯥꯛꯇꯤ ꯈꯨꯡꯒꯪ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯦꯀꯣꯁ꯭ꯂꯥꯚꯤꯌꯥꯗ ꯆꯠꯈꯤꯗꯧꯔꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯑꯁꯤ ꯁꯦꯔꯤꯌꯦꯜ ꯀꯤꯂꯔꯗꯤ ꯁꯨꯡꯑꯣꯏ ꯑꯣꯏꯔꯝꯃꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯍꯥꯛꯄꯨ ꯆꯦꯀꯣꯁ꯭ꯂꯥꯚꯤꯌꯥ ꯊꯥꯕ ꯃꯇꯝꯗ ꯃꯈꯣꯏ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯃꯍꯥꯛꯅ ꯆꯠꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯂꯝꯃꯤ ꯑꯃꯁꯨꯡ ꯃꯌꯥꯝꯅ ꯄꯩꯁꯥ ꯈꯥꯏꯅꯗꯨꯅ ꯃꯍꯥꯛꯀꯤꯗꯃꯛꯇ ꯂꯥꯈ 6 ꯇꯨꯡꯁꯤꯜꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯄꯨꯂꯤꯁ ꯑꯗꯨꯗꯤ ꯌꯥꯝꯅ ꯉꯛꯈꯤ ꯀꯔꯤꯒꯤꯅꯣ ꯃꯍꯥꯛꯀꯤꯗꯃꯛꯇ ꯂꯥꯈ 13 ꯇꯨꯡꯁꯤꯟꯗꯨꯅ ꯊꯝꯂꯤꯕꯗꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯂꯨꯛ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯀꯥꯔꯟ ꯌꯥꯝꯅ ꯇꯥꯕ ꯃꯤꯁꯛ ꯑꯃꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯑꯁꯤ ꯈꯨꯡꯒꯪ ꯑꯁꯤꯗ ꯂꯩꯕ ꯇꯥꯔꯒꯗꯤ ꯅꯥꯇꯩ ꯆꯥꯗꯕ ꯊꯧꯗꯣꯛ ꯀꯌꯥ ꯃꯔꯨꯝ ꯊꯣꯛꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯇꯧ ꯑꯗꯨꯗ ꯀꯩꯀꯩ ꯊꯧꯗꯣꯛ ꯊꯣꯛꯈꯤ ꯍꯥꯏꯗꯨꯅ ꯄꯨꯂꯤꯁ ꯑꯗꯨꯅ ꯍꯪꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯁꯔꯄꯟꯆꯅ ꯍꯥꯏꯔꯦ ꯃꯍꯥꯛꯅ ꯑꯩꯒꯤ ꯀ꯭ꯔꯣꯝꯒꯤ ꯁꯔꯆ ꯍꯤꯁꯇ꯭ꯔꯤ ꯑꯁꯤ ꯌꯥꯝꯅ ꯆꯥꯎꯅ ꯁꯤꯟꯗꯣꯛꯇꯨꯅ ꯂꯩꯀꯥꯏꯗ ꯊꯦꯠꯇꯨꯅ ꯊꯝꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯀ꯭ꯔꯣꯝꯗ ꯊꯤꯕ ꯁꯔꯆ ꯍꯤꯁꯇ꯭ꯔꯤ ꯍꯥꯏꯇꯥꯔꯒꯗꯤ ꯃꯌꯥꯝꯅ ꯚꯥꯞ ꯇꯥꯕꯤꯔꯣ ꯐꯖꯕ ꯊꯕꯛꯇꯤ ꯅꯠꯇ꯭ꯔꯦ ꯑꯃꯨꯛꯅ ꯁ꯭ꯀꯨꯜꯒꯤ ꯁ꯭ꯇꯥꯐ ꯔꯨꯝ ꯑꯗꯨꯕꯨ ꯃꯩ ꯊꯥꯗꯣꯛꯑꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛꯅ ꯑꯩꯈꯣꯏꯒꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯁꯤ OLXꯇ ꯌꯣꯟꯊꯣꯛꯇꯨꯅ ꯂꯩꯔꯝꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯄꯨꯂꯤꯁ ꯑꯗꯨꯁꯨ ꯌꯥꯝꯅ ꯉꯛꯑꯝꯃꯤ ꯃꯗꯨꯒꯤ ꯄꯨꯂꯤꯁ ꯑꯗꯨꯅ ꯀꯩꯒꯤꯗꯃꯛꯇꯅ ꯅꯪꯅ ꯑꯩꯈꯣꯏꯒꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯁꯤ OLXꯇ ꯌꯣꯟꯊꯣꯛꯂꯤꯕꯗꯤ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝ ꯑꯗꯨꯗ ꯅꯈꯣꯏꯒꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯁꯤ ꯃꯊꯧ ꯑꯃꯇ ꯇꯧꯗ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯀꯥꯟꯅꯗ꯭ꯔꯦꯅ ꯌꯣꯟꯊꯣꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯄꯨꯂꯤꯁ ꯑꯗꯨꯅ ꯂ꯭ꯌꯨꯛꯀꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯁꯤꯒꯤ ꯅꯨꯄꯥ ꯑꯁꯤꯗꯤ ꯅꯥꯇꯩ ꯆꯥꯕ ꯃꯤꯗꯤ ꯑꯣꯏꯔꯝꯂꯔꯣꯏ ꯑꯗꯨꯒ ꯃꯍꯥꯛꯅ ꯁꯦꯔꯤꯌꯦꯜ ꯀꯤꯂꯔꯗꯤ ꯁꯨꯡꯑꯣꯏ ꯑꯣꯏꯔꯔꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯊꯥꯗꯣꯔꯛꯈꯤ ꯄꯨꯂꯤꯁ ꯑꯗꯨꯅ ꯂ꯭ꯌꯨꯛꯇ ꯌꯥꯝꯅ ꯆꯤꯡꯅꯈꯤꯕꯒꯤ ꯃꯔꯝꯁꯨ ꯃꯍꯥꯛꯁꯤ ꯍꯞꯇꯥ ꯑꯅꯤꯃꯨꯛꯇꯤ ꯃꯈꯣꯏꯒꯤ ꯀꯩꯊꯦꯜ ꯑꯗꯨꯗꯒꯤ ꯂꯐꯣꯏ ꯑꯁꯤ ꯌꯥꯝꯅ ꯆꯥꯡ ꯅꯥꯏꯅ ꯂꯩꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯆꯤꯡꯅꯈꯤꯕꯅꯤ ꯃꯍꯥꯛꯅ ꯊꯥꯗꯣꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯌꯥꯝꯅ ꯍꯔꯥꯎꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯍꯥꯛ ꯑꯁꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯁꯦꯂꯤꯕ꯭रिꯇꯤ ꯑꯃꯒꯨꯝꯅ ꯃꯍꯥꯛꯄꯨ ꯃꯌꯥꯝꯅ ꯃꯔꯦꯡ ꯄꯥꯟꯅ ꯊꯥꯡꯒꯠꯂꯗꯨꯅ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯑꯣꯛꯈꯤ ꯁꯣꯝꯗꯅ ꯁꯤꯟꯅꯕꯗꯅ ꯑꯩꯈꯣꯏꯅ ꯑꯥꯔꯕꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯎꯕ ꯐꯪꯏ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗ ꯃꯄꯥꯒꯤꯗꯃꯛꯇ ꯄꯤꯟꯗ ꯄꯤꯗꯨꯅ ꯂꯩꯔꯝꯕꯅꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯥꯔꯕꯤꯒ ꯃꯍꯥꯛꯀꯤ ꯃꯄꯥꯒ ꯀꯥꯏꯅꯈꯤꯕꯁꯤ ꯆꯍꯤ 10 ꯐꯥꯔꯦ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯄꯥ ꯑꯁꯤ ꯁꯤꯈ꯭ꯔꯕ꯭ꯔꯥ ꯆꯪꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯁꯤꯃꯗꯤ ꯈꯪꯗꯦ ꯇꯧꯕꯇꯕꯨ ꯃꯄꯥꯒꯤ ꯑꯥꯇꯃꯥ ꯑꯗꯨꯕꯨ ꯁꯥꯟꯇꯤ ꯐꯪꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯄꯨꯖꯥ ꯇꯧꯗꯨꯅ ꯄꯤꯟꯗ ꯀꯌꯥ ꯃꯔꯨꯝ ꯀꯠꯂꯝꯃꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯑꯥꯔꯨꯕꯤꯅ ꯃꯃꯥ ꯀꯥꯏꯅꯕ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯒꯤ ꯑꯁꯇꯤ ꯑꯗꯨ ꯍꯔꯤꯗ꯭ꯋꯥꯔꯗ ꯊꯥꯗꯅꯕ ꯆꯠꯄ ꯃꯇꯝ ꯑꯗꯨꯗ ꯃꯄꯥ ꯑꯗꯨꯒ ꯃꯍꯥꯛꯀ ꯀꯥꯏꯅꯈꯤꯕꯅꯤ ꯀꯥꯏꯅꯗ꯭ꯔꯤꯉꯩ ꯃꯃꯥꯡ ꯑꯗꯨꯅ ꯃꯦꯂꯥꯒꯤ ꯃꯐꯝ ꯑꯃꯗ ꯃꯍꯥꯛ ꯂꯥꯛꯇꯨꯅ ꯃꯄꯥꯒ ꯃꯍꯥꯛꯀ ꯃꯊꯕꯥꯛꯇ ꯇꯦꯇꯨ ꯑꯃꯃꯝ ꯍꯛꯍꯜꯂꯝꯃꯤ ꯇꯦꯇꯨ ꯍꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯤꯕꯁꯤ ꯃꯁꯤꯒꯤ ꯇꯦꯇꯨ ꯑꯁꯤ ꯑꯩꯅ ꯀꯅꯥꯝꯇꯗ ꯍꯛꯇ꯭ꯔꯤꯕꯅꯤ ꯅꯈꯣꯏꯗ ꯂꯥꯛꯂꯤꯕ ꯗꯤꯖꯥꯏꯟ ꯑꯁꯤ ꯑꯩꯒꯤ ꯉꯔꯥꯡ ꯃꯪꯗ ꯂꯥꯛꯈꯤꯕ ꯗꯤꯖꯥꯏꯟꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯁꯤ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯊꯝꯃꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯥꯔꯨꯕꯤꯁꯨ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯒꯤ ꯃꯄꯥꯒꯤ ꯅꯨꯡꯁꯤꯕ ꯑꯁꯤ ꯐꯪꯂꯛꯇ꯭ꯔꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯉꯥꯡ ꯑꯃꯅ ꯃꯃꯥꯒ ꯂꯥꯛꯇꯨꯅ ꯃꯄꯥꯒꯤ ꯄꯤꯟꯗ ꯄꯤꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝ ꯑꯗꯨꯗ ꯑꯉꯥꯡ ꯑꯗꯨꯅ ꯅꯈꯣꯏ ꯕꯕꯥꯒꯤ ꯄꯤꯟꯗ ꯄꯤꯕ ꯂꯥꯛꯂꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ ꯃꯗꯨꯗ ꯑꯉꯥꯡ ꯑꯗꯨꯅꯁꯨ ꯍꯣꯏ ꯅꯪꯗꯤ ꯀꯝꯗꯧꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝ ꯑꯗꯨꯗ ꯑꯉꯥꯡ ꯑꯗꯨꯅ ꯃꯍꯥꯛꯅ ꯑꯩꯁꯨ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯕꯕꯥꯒꯤ ꯄꯤꯟꯗ ꯄꯤꯕ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ ꯃꯗꯨꯒꯤꯗꯤ ꯃꯈꯥ ꯇꯥꯕꯗ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯂꯤꯕꯁꯤ ꯑꯥꯔꯨꯕꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯕꯁ ꯑꯃꯒꯤ ꯀꯟꯗꯛꯇꯔ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯕꯁ ꯑꯗꯨꯒꯤ ꯗ꯭ꯔꯥꯏꯚꯔꯁꯤꯅ ꯖꯇꯤꯟ ꯀꯧꯏ ꯃꯍꯥꯛ ꯑꯁꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯅꯨꯄꯤ ꯐꯪꯗꯕ ꯅꯨꯄꯥ ꯑꯃꯅꯤ ꯆꯍꯤ 12 ꯑꯃꯨꯛꯁꯤ ꯃꯍꯥꯛ ꯅꯨꯄꯤ ꯂꯨꯍꯣꯡꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯂꯨꯍꯣꯡꯕꯁꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯗꯨꯃꯛ ꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯒꯤꯗꯤ ꯕꯁ ꯗ꯭ꯔꯥꯏꯚꯔ ꯖꯇꯤꯟꯅ ꯃꯐꯝ ꯑꯗꯨꯗ ꯃꯥꯏꯞ ꯑꯃ5 ꯂꯥꯎꯔꯛꯂꯤꯕ ꯑꯁꯤ ꯇꯥꯡ 13 ꯑꯁꯤ ꯑꯩꯒꯤ ꯂꯨꯍꯣꯡꯕꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯂꯨꯍꯣꯡꯕꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯂꯥꯛꯀꯗꯕꯅꯤ ꯑꯗꯨꯒ ꯑꯩꯅ ꯂꯨꯍꯣꯡꯅꯕ ꯍꯣꯠꯅꯔꯛꯂꯤꯕꯁꯤ 12 ꯂꯛꯇꯤ ꯁꯨꯔꯦ ꯑꯗꯨꯒ ꯃꯁꯤꯅ 12 ꯁꯨꯕ ꯑꯦꯇꯦꯝꯅꯤ ꯑꯗꯨꯒ ꯃꯃꯥꯡꯊꯛꯇ ꯅꯨꯄꯤ 19 ꯀꯥꯏꯅꯍꯟꯈꯤꯕꯁꯤ ꯅꯈꯣꯏꯅ ꯂꯣꯏꯅ ꯀꯥꯏꯅꯍꯟꯈꯤꯕꯅꯤ ꯂꯨꯍꯣꯡꯉꯝꯗꯥꯏ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯃꯌꯥꯝꯗ ꯅꯈꯣꯏꯅ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯑꯩꯒꯤ ꯃꯔꯝꯗ ꯍꯥꯏꯖꯤꯟꯗꯨꯅ ꯂꯨꯍꯣꯡꯕꯁꯤ ꯊꯨꯒꯥꯏꯍꯟꯈꯤꯕ ꯅꯠꯇ꯭ꯔꯥ ꯀꯔꯤꯒꯨꯝꯕ ꯍꯟꯗꯛ ꯃꯨꯛꯀ ꯊꯨꯒꯥꯏꯍꯜꯂꯛꯄ ꯇꯥꯔꯒꯗꯤ ꯅꯈꯣꯏ ꯑꯃꯇ ꯅꯥꯇꯩ ꯆꯥꯔꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯥꯏꯞꯇꯨ ꯂꯥꯎꯊꯣꯛꯇꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯃꯈꯥ ꯇꯥꯕꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯂ꯭ꯌꯨꯛꯄꯨ ꯎꯕ ꯐꯪꯏ ꯃꯍꯥꯛꯁꯨ ꯕꯥꯏꯛ ꯑꯃ ꯇꯣꯡꯂꯗꯨꯅ ꯃꯃꯥꯟꯅꯕꯒ ꯂꯣꯏꯅꯅ ꯖꯁꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤꯕꯅꯤ ꯖꯁꯤ ꯍꯥꯏꯔꯤꯕꯁꯤ ꯉꯁꯥꯏ ꯃꯨꯚꯤꯒꯤ ꯍꯧꯔꯛꯄꯗ ꯊꯦꯡꯅꯈꯤꯕ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯗꯨꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯁꯤ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯅꯨꯡꯁꯤ ꯅꯨꯡꯑꯣꯟ ꯇꯧꯅꯗꯨꯅ ꯀꯣꯏꯅꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅꯤ ꯀꯥꯏꯅꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯖꯁꯤꯗꯨꯗ ꯊꯤꯅ ꯉꯥꯡꯉꯨꯔꯗꯕꯅꯤ ꯑꯩꯗꯤ ꯁꯤꯒꯃꯥ ꯃꯦꯜꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯖꯁꯤꯒꯤ ꯃꯅꯥꯛꯇ ꯌꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯁꯤꯒꯃꯥ ꯃꯦꯜꯒ ꯄꯨꯡꯆꯥꯏ ꯆꯥꯏꯈꯤ ꯃꯍꯥꯛ ꯖꯁꯤꯗ ꯃꯍꯥꯛꯅ ꯇꯧꯈꯤꯕ ꯃꯌꯥꯝ ꯑꯗꯨꯒꯤꯗꯃꯛꯇ ꯉꯥꯛꯄꯤꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯏ
Jasida Maha Kafketa Womatagum, Napi Hadun Haki Adobo Zasina de Tava Kobalekide. Makoeni Mohanjana Se Hadun Harake, Tobudu, Zasina de Lucas Loxel Habiakide, Maram de Mamata Kimatam Mahasi, Serel Kilan Hadun Police Park Remusung, Mayam the Su Wawa Lokibanina Mark, Masi Wapamasitar Matamda, Lupo Kijakibani. Ahamadi Locase Maka, Shinering Matamda, Lukacha Nino Karumi, Adobo. Howsiti Mahan look Haduna Kopo Mong Lutar Matamda, Somakanda, Luxu, Matayam Sahab the Wiki Maramde, Nushino Matamdana, Nushina Kokibini de Bohati, Yam Latina Kopi Mong Haduna Kanke. Makoni Sungandra Pomatamada, Somakanda Luxus Hawk Patagi, Haini Haru Kandabo from Cameron Haki, some Dodra Makoni Kandra Patagi, Makoni Mapoma Duragis and a K. Madidi Matangis and the Queen of Wafang Livase, Sirikumar had been a possible Wafangi Mahso, School Lamada, Ozawa with Roderami. Ozawa in a Mahana Mapamadula, announcing a Duda, Wari Lidun Lerami, Mahana announcing a Dura Lido, what he say Hanasuna by Waring Antony, Makota Tomtali, eat we have a song of Mangantony, Wafama Lutaba Matamda, Mapamadula, Angan Krati, Captain of the Remi, Aduga, Satramurta, Canada, the Jadabama, Yawa Habdani, Madaleba, Angamana, Wari Makali, Wadun Harake. Tanjadura Makoi School Dudagi, Ozan Pimatole, Aduka, Mana, Sirikumar Helivase, announcing the Dunga Wari to Ligano, Mama Takimatam the so, announcing a sea captuna, Timangam Kitabani Hadun Harake. Madidi Sirikumar Samapam Dudagi, Chaket of Tanjadura, Karantapanga, Haying Suwali, Adum Mamali Haduna, Sirikumar Harake, Asum Todur Sirikumar de, Serial Kidar or Yavanina, Angaduna Hapo of Fond to Tarabumatamda, Yam Nuazava Happy to Wake. Madagli sen asi Jasigi Mem the Lay, Jasigi Mem da, Somnakanda, Jasigi Mapam, Somaboga the So, Jasigi, Kunitoishuba, Bartley, Pantona Betamuta, Surprise Tong Betamuta, Tongjin Malunderemi, Jasisu Mabogam Sumapan and Gandari Basingado, Tongman the Taduna, Market Surprise P to Ribin Haduna, Nadun Remi, Madagdi, Mabogam Sung, Marki Mapal Sangtuna, Bardigi, Surprise Pyramid, Tanjadu Somnakanda, Luke Cho, Mangona phone and Janajana Tawe, Get Mapandiki phone to Tobali. Anjan Pona to Katapiki Motoda, Somnakanda, Lukti and Soning Bible K. Madudagidi, Mabona, Maki Badi, Grip Oina, Mangonda, Pepper Spray Mapirame, Hibidi, Mita Kap, Bomorokatuni. Garigumba, Nupa Topam, Hitana Mona Karan Tarapumatam, the Masi Capsule Watuna, Mabona Zasida, Madugi, Pepper Spray to Pikibani. Asum Todana Somnakanda, Lukti, Makuta Lay Paratuna, Zasida Buzarati Hiduna, Tongan Marunda, Loton Jaki. Ado, Zasidi Somnakanda. Marki Mung Manunga Barley, Pantokuna living in Mong the Uruba Matamda, Mark the Yam Soning Bahabi Soike, Maramadura, Lay to long home to the Mount Mapama to the gate, Kapna Conversat K. Tasen have targeted Tolly from Mongasi, committee Moni Adubo, I leave a matam the day, Kitan Romantic when a leisure. Madidi Makata Vasenda, Queen of Wafang Livase, all S Homam Wafangi, all S Homadura, no palm and Hakim Apatabo, Mapamadra Tamna with the Mutalake, Mapamadura Lady caretaker to Hang Libase. Mafam Masir Labor Halaman Singasi, Masani and Lapakangoma, Natragana Masani Yadana, Masana Namda Tampakangoma, Aduga Nana Mafam Silali, Nasani and Laglibra Hadun Hangi, Madura Haladuna, Hoy Hadun Harry, a Halasima Mingase, Kesapka Viatuga, a Haladuna, Yam the Yang the Harapi Mong to Ubamatamda, caretaker to Chingaduna, Masana Padura, Kariguno, Napasi, Sukhanurakan, the Nanga Mafam Silapuna Tamisi Hadun Hangi, Madura Masana Padan Harley Base. I see Ludiana the Tabak posting Tare, Maramaduna, Akobabu Senanaba me like the Buggy Mapom is a Tamlin Hadun Harry. Mapaduna Monkalagamon Harley Base, Ludiana do the Apu Budia the Brahadun Harke, Madura, Parkta to Ripney Hadun Harry, Nagin Pina Yadabi or Ngalina Hadun Mahana Mo, Machana Padre Cheremy. Madi the Chesang Singado documentation to Wolo of Matunda, Marke, Machana Paduga, caretaker to Tole, caretaker to Mangwanda, Nangin a passing Mapom Sida Tamni Vasigi, Maramasang to Carino. Marso Zita to Penina on the Hiro Head and Hake. Wapum to Tabu Matamadura, Machana Pat and Harley Vase, Akoba Vase, Nupi de am the chop on the pali. Mana Mahaki Mamon Pisi Dabo, Matunda Paiduna, Sanaduna Termine, Maduda, I get a penis hawk with the Kanachan of Tolopati, Marki Chop him ambassador, Mahapum Pomus the Tambala living Hadun Hake. Wapum to Tabu Matamda, Mapam Dura, caretaker today, not gonna come ting by the way. Anubaduna Mapam Dura, Hanubising Aduga, Warisanaduna, Gega Tamadura, Amulaki Mong Urban Matamadura, Somakanda, caretaker today, not gonna come ting by the way. Madidi, Senamadana Quena, Wafan Livase, Arubi Hariba conductor Aduna, Tongliba, Senariba Basaduda, Sasisu, Halitan Actor, Satok Sentawe, Habiti, Nungtiki Tongdura Chale, Madura Nangina Bo, they come down Hadun Hangi, Adam Lady Hadun Harry, Alu Taga de Aina Hangi, Hayuko Haduna, Arubino Sasita Tamname.
Senamudana Queen of Wafalivase Ajay Ramchandran Hariba, serial killer Bo Pana Bagi, a Santo Kibana Padre, serial killer to Bo Tibagi Mota, Maki Huye the Bo, Tina with the focus of Lermi, Manama from Satuna, Pemplet Kamaromi and Tommy having the Maki Huye to the Mota, Pempletching Toksin Telame, Amazon, Mitchemum the Galatuna, Maki Huye Ubrahadunhangi, Mother Mitchemung Miaduna, ID Sunatagi, Humming in Assembly Hadun Haraki, Masina Talibase, Ajay Ramchandran, Mahaki Huyedo. Mitchemanupa no Sento Krabetala had a Pakatun Hambala Kibani. Madi serial killer Sri Kumar Haribanupatana, Mahana Hatkadava, next kit targeted to select okay. Mana selectory Basi Sahi Humudragi Matakaliva Hangatani, Maramaduna, Sigatrobam Nupa Mahabi, Nadun Pong the Tadu Ribanupa Mabu Mahana, Mafam Maduragi to Mina Padana Poraki Amazon, Jungle Lama Portuna, Mahan Hatoladuna, Jungle Ladu Umuda Mahapo, Yansaladuna, Maya de la Foy Hatulam Hatoke. Nongalpo matamda masigi pau se cover chepong kyada amasong television kyada so phongkhe thole thodo dudagidi mapam mudra leba mising adu so kiblo nakhe madugidi CM na madugi serial killer do bhavata gadi lupa lakh tara pigani hadu lokhoke press ki mising adu haragri base serial killer do na hale base sahi humudra gi mathakta leba mi nga tune hadu tai aduna sarnang di ki debra hadu hakhe masida tale base CM adu so sahi humudra helavanina serial killer do na CM do so ha kidra hadu hapani Madagdi Sri Kumar di Nupa to Sohalaba Matung the Pian Banaidi, Maha Mika Marum Sohani, Maramuduna, Maki next target as a Kesaba or me Havidi, all is home the Tamamba Ahanaduni, Ahaladu Yan Natijada Bahani, Mahdi, Estama Zunai, Haduna, Maki, Hidalan Taksu Masana Padre, Piram Lebini, Adubo, Mak Mapam Madura, Ganja Taktuna, Estamagi, Hidatu Sijina Duna Leremi. Madagdi Kesabari Bahala to so all is home to the walking chapasadura at Mok Leremi. Mapam Madura. Ajay Ramchandran ki maan ki ba hui du lakhe hui du ga mahaka tonatina ba habidu ke maan saliba maki khudi makta hui du so dum inaduna kocha chatpa habidu wai madigi maaksu mafam aduri che lage haidu khanke maramde mafam madura lekta ga de maak nupi imta uba phangdre haidu khanke madigi maaksu tanja yingladuna oles home madigi waladu re chungthurai waladu re gi chungthurtuna maak mafam madu dagi tholak tanja duda hui du so maak matung inaduna adum klakhe Madigi Huyuduna Sumasum Inarapi Mong to Uruba Matamda, Masidi Naticharu Kaladumana Huyedu Mapam Madru Laiba, Guardian the Punchalam Dramha Mapam Madri Lake, Asum Todram Haki Manatona to Tangatakatra Lapa Matamudra Somnakanda, Sri Kumana Yutakuna Deriba Bar Dui, Mapadu Yopam Matamdamha, Yunako Mapam Madra Lake, Madigi Somnakanda, Sri Kumana, Kesaba Haidu Bokara, Lekrabzano Nehaduna, Sondra Lingita Zadra Mapam Madra, Ahalatula Pame. Matod Uruba Matamda Somnakanda, Sri Kumari Yamanakshungaki Amasung, Haro Bamsu Pauke, Maramde, Mana Tijaragriba Ahalado, Pangli Haiduna Kanjake, Madigi Ahaladuna Lapum Matamadura, Sri Kumaram Hapo, Yupitami, Yupitakum Matamadura, Divida Pau Malay, Pawasi, Nupamayum da Mamu Otpagi Matani, Madigi Masumaki Mamun Pita Karantaro Budagi, Powder Magonda, May the Giapa Chamanaki, Maramadura, Mahamadura Bagila Paradra Mahana. TV to Putuarame. TV to Tuabitagi, Mapam Madura, bouncer single Tolotuna Mahapo, Pugatorame, Tobudabo, Sri Kumana Mahaki, Pashapu Tolatuna, TV Sigma Malas, a Pira Hadun Herke, Amazon, Makwani Utaway Pashadas Pirame, Mato Osuna Makwani say Tolaki, Makwani Tolopum Matamda Sonakanda, Halo, Vaka Sabadri, Yuka and the Tosin Kimana Mapam Otome, Sri Kumana de Kesabu Hatri Hadra Polo, Tobudabo Mahana, Osalam Liba, Dukana Dugima Man Otoi of the Singdo Haduna, Sri Kumar Hake, Upalitabini Sri Kumar so, Singdo Patake. Sri Kumana Bardaling Matamadra Mahan online the gay, La Poem Kami, La Poyo Libanapad so Mahapo, La Poe to Sindaram Dramapam Dresa K. Madagidi Samusum Lapum Matamaduda, Kesabasiam Nangauri Kaladra Mahala, Nibupani Pitaki Haduna, Dukanam the Changai, Dukanam the Changapum Matamaduda, I the Haime Semuranu Yar Hadun Hare, Madagidi Dukanda Duda, Sri Kumar Hangi Vase, Bread Job Lahangi. Tasin Habitat de Mahana, Kesababo, Mama Mitching a silo in a lentatuna, Maya de la Poi Hapton and Hot Papamani. Though the Yog the Harapodagi, Mahan had on top of Matamatuda, Mafamatuda, Kesaba to Lerende, Kesaba do Basam the Kakabi Mo, the Urbumatam, the Mahana, Bassa to Bokotan Tandrami, Amaso Mauso, Bassa the Kakalake, Bassa say a te Basnate, Arubi Vasne, Asum Toduna, Mana Bassa to Bomatamatuda, Arubi Makwani say Asumsum Canary, Asumsum Canarapi Maramde. Ahaladuna Arubigi Mapai Matanda Palanga with the Mutamakwani Kanara Kibani. Arubina di Mahaki Mapai Matanda, Karigumba Wapam the Tapa Pamde.
ꯃꯗꯨꯗꯒꯤꯗꯤ ꯒꯥꯔꯤ ꯑꯗꯨ ꯑꯁꯨꯝ ꯊꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯅꯨꯃꯤꯠ ꯇꯥꯈꯤ ꯑꯃꯁꯨꯡ ꯕꯁ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯄꯦꯁꯦꯟꯖꯔꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯀꯨꯝꯊꯅꯈꯤ ꯁꯨꯝꯅꯇꯒꯤ ꯖꯦꯁꯤꯅꯦ ꯑꯍꯜ ꯑꯗꯨꯅꯦ ꯁꯤꯔꯤꯌꯦꯜ ꯀꯤꯂꯔ ꯍꯥꯏꯕꯗꯤ ꯕꯅꯥꯅꯥ ꯀꯤꯂꯔꯗꯨꯅꯦ ꯃꯈꯣꯏ ꯑꯍꯨꯝ ꯈꯛꯇꯪ ꯕꯁ ꯑꯗꯨ ꯇꯣꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯀꯦꯁꯕ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯗꯤ ꯅꯨꯄꯤꯗ ꯆꯣꯞꯄ ꯃꯤꯁꯛ ꯑꯣꯏꯔꯤꯕꯅꯤꯅ ꯃꯥꯅ ꯖꯦꯁꯤꯕꯨ ꯎꯔꯨꯕ ꯃꯇꯝ ꯑꯗꯨꯗ ꯖꯦꯁꯤꯒꯤ ꯃꯅꯤꯡꯗ ꯐꯝꯖꯜꯂꯤ ꯑꯃꯁꯨꯡ ꯖꯦꯁꯤꯒꯤ ꯃꯁꯥꯗ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯨ ꯁꯨꯝ ꯊꯤꯟꯖꯜꯂꯛꯄ ꯍꯧꯔꯛꯈꯤ ꯃꯈꯨꯠ ꯃꯁꯥ ꯁꯨꯝ ꯁꯥꯡꯗꯣꯔꯛꯄ ꯍꯧꯔꯛꯄꯅꯤ ꯃꯗꯨꯗꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯖꯦꯁꯤꯁꯨ ꯃꯍꯥꯛꯀꯤ ꯃꯕꯣꯛꯅ ꯄꯤꯔꯛꯈꯤꯕ ꯄꯦꯄꯔ ꯁ꯭ꯄ꯭ꯔꯦ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯑꯍꯜ ꯑꯗꯨꯒꯤ ꯃꯃꯤꯠ ꯑꯗꯨꯗ ꯀꯥꯞꯁꯜꯂꯤ ꯑꯁꯨꯝ ꯀꯥꯞꯄꯗꯨ ꯌꯥꯝꯅ ꯀꯨꯏꯅ ꯀꯥꯞꯂꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯅꯤꯡꯗ ꯐꯝꯂꯤꯕ ꯁꯤꯔꯤꯌꯦꯜ ꯀꯤꯂꯔ ꯑꯗꯨꯁꯨ ꯃꯃꯤꯠ ꯑꯗꯨ ꯊꯨꯞꯂꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯑꯍꯜ ꯑꯗꯨꯗꯤ ꯑꯦꯁꯇꯃꯥ ꯅꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤꯕꯅꯤꯅ ꯖꯦꯁꯤꯅ ꯄꯦꯄꯔ ꯁ꯭ꯄ꯭ꯔꯦ ꯀꯥꯞꯁꯟꯕꯗꯒꯤ ꯃꯍꯥꯛꯀꯤ ꯁꯣꯔ ꯑꯗꯨ ꯇꯠꯈꯤ ꯁꯣꯝ ꯅꯥꯀꯟꯗ ꯖꯦꯁꯤꯗꯤ ꯌꯥꯝꯅ ꯍꯔꯥꯎꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛꯅ ꯃꯉꯣꯟꯗ ꯂꯛꯅꯔꯛꯄ ꯃꯤꯁꯛ ꯑꯃꯗ ꯃꯍꯥꯛꯅ ꯄꯦꯄꯔ ꯁ꯭ꯄ꯭ꯔꯦ ꯑꯗꯨ ꯀꯥꯞꯁꯟꯗꯨꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯄꯔꯥ ꯑꯃ ꯇꯝꯕꯤꯈ꯭ꯔꯕꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕꯅꯤ ꯇꯧꯕꯇꯕꯨ ꯑꯍꯜ ꯑꯗꯨ ꯀꯔꯤꯝꯇ ꯂꯦꯡꯉꯝ ꯁꯪꯉꯝꯗꯅ ꯂꯩꯈꯤꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯑꯔꯨꯕꯤꯅ ꯂꯩꯊꯣꯔꯛꯄ ꯃꯇꯝꯗꯨꯗ ꯎꯈꯤ ꯃꯗꯨꯗꯒꯤꯗꯤ ꯑꯍꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯔꯨꯕꯤꯁꯨ ꯇꯞꯅ ꯆꯪꯉꯛꯏ ꯑꯔꯨꯕꯤꯅ ꯇꯞꯅ ꯆꯪꯉꯛꯇꯨꯅ ꯑꯍꯜ ꯑꯗꯨꯕꯨ ꯂꯦꯡꯂꯨꯕ ꯃꯇꯝ ꯑꯗꯨꯗ ꯑꯍꯜ ꯑꯗꯨꯗꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯨꯞ ꯂꯥꯎꯅ ꯑꯣꯟꯊꯈꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯇꯧ ꯑꯗꯨꯗ ꯖꯦꯁꯤꯁꯨ ꯌꯥꯝꯅ ꯀꯤꯈꯤ ꯑꯃꯁꯨꯡ ꯁꯣꯝ ꯅꯥꯀꯟꯗ ꯁꯤꯔꯤꯌꯦꯜ ꯀꯤꯂꯔ ꯑꯗꯨꯁꯨ ꯃꯃꯤꯠ ꯑꯗꯨ ꯅꯣꯏꯕ ꯌꯥꯕ ꯅꯣꯏꯔꯕ ꯃꯇꯨꯡꯗ ꯃꯃꯤꯠ ꯑꯗꯨ ꯄꯥꯡꯊꯣꯔꯛꯄ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯑꯍꯜ ꯑꯗꯨ ꯁꯤꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯇꯤ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯔꯝꯗꯤ ꯑꯍꯜ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯥꯠꯇꯣꯛꯂꯗꯨꯅ ꯃꯍꯥꯛꯀꯤ ꯄꯦꯇꯔꯟ ꯑꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯃꯌꯥꯝꯗ ꯈꯪꯍꯟꯕ ꯄꯥꯝꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯥꯠꯀꯗꯕ ꯃꯤꯁꯛ ꯑꯗꯨꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯀꯔꯤꯁꯨ ꯂꯩꯇꯕ ꯖꯦꯁꯤꯅ ꯍꯥꯠꯇꯣꯛꯈꯤꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯇꯤ ꯇꯧꯐꯝ ꯂꯥꯛꯐꯝ ꯈꯪꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯕꯁ ꯗ꯭ꯔꯥꯏꯚꯔ ꯖꯇꯤꯟ ꯑꯗꯨꯗ ꯃꯍꯥꯛꯅ ꯂꯨꯍꯣꯡꯒꯗꯕ ꯅꯨꯄꯤ ꯑꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩꯇ ꯐꯣꯟ ꯇꯧꯗꯨꯅ ꯔꯣꯃꯥꯟꯁ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯑꯔꯨꯕꯤꯅ ꯖꯇꯤꯟꯕꯨ ꯀꯧꯗꯨꯅ ꯑꯝꯇ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯖꯇꯤꯟꯁꯨ ꯃꯍꯥꯛꯀꯤ ꯒꯥꯔꯤꯗꯨ ꯁꯥꯏꯠ ꯑꯃꯗ ꯈꯥꯝꯃꯝꯗꯨꯅ ꯃꯅꯤꯡꯂꯣꯝꯗ ꯆꯪꯉꯛꯏ ꯃꯅꯤꯡꯂꯣꯝꯗ ꯆꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯀꯩꯗꯧꯅꯔꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯃꯁꯤꯒꯤ ꯅꯨꯄꯥ ꯑꯁꯤꯅ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯗ ꯃꯈꯨꯠ ꯁꯥꯡꯉꯨꯕꯗꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯄꯦꯄꯔ ꯁ꯭ꯄ꯭ꯔꯦ ꯄꯨꯊꯣꯔꯛꯇꯨꯅ ꯑꯍꯜ ꯑꯁꯤꯗ ꯀꯥꯞꯂꯕꯅꯤ ꯑꯗꯨꯕꯨ ꯑꯍꯜ ꯑꯁꯤꯗꯤ ꯁꯤꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯖꯇꯤꯟ ꯌꯥꯝꯅ ꯉꯛꯈꯤ ꯃꯗꯨꯗ ꯖꯇꯤꯟ ꯍꯥꯏꯔꯛꯂꯤꯕꯁꯤ ꯃꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤꯗꯤ ꯄꯨꯂꯤꯁꯇ ꯇꯥꯛꯄꯅ ꯐꯒꯅꯤ ꯑꯗꯨꯒ ꯃꯁꯤꯗꯤ ꯀ꯭ꯔꯥꯏꯝꯅꯤ ꯑꯗꯨꯒ ꯑꯩꯗꯤ ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯡ 16ꯗ ꯂꯨꯍꯣꯡꯒꯗꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯕꯅꯤ ꯑꯗꯨꯒ ꯃꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤꯗ ꯑꯩ ꯆꯦꯟꯅꯕ ꯄꯥꯝꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯧꯕꯇꯕꯨ ꯁꯣꯝ ꯅꯥꯀꯟꯗ ꯁ꯭ꯔꯤ ꯀꯨꯃꯥꯔꯅꯗꯤ ꯍꯥꯏꯕꯗꯤ ꯁꯤꯔꯤꯌꯦꯜ ꯀꯤꯂꯔ ꯑꯗꯨꯅꯗꯤ ꯄꯨꯂꯤꯁꯇ ꯁꯤꯟꯅꯕꯒꯤ ꯋꯥꯐꯝ ꯑꯁꯤ ꯌꯥꯈꯤꯗꯦ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛ ꯑꯁꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯆꯠꯄ ꯇꯥꯔꯒꯗꯤ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯄꯨꯁꯨ ꯐꯥꯈꯤꯕ ꯌꯥꯏ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯀꯔꯤꯒꯨꯝꯕ ꯃꯁꯤꯒꯤ ꯀꯦꯁ ꯑꯁꯤ ꯄꯨꯂꯤꯁꯇ ꯄꯤꯔꯨꯕ ꯇꯥꯔꯒꯗꯤ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯄꯨꯡꯃꯥꯡ ꯃꯥꯡꯉꯅꯤ ꯃꯥꯒꯤ ꯐ꯭ꯌꯨꯆꯔ ꯑꯁꯤ ꯁꯂꯥꯛ ꯁꯥꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯁꯣꯝ ꯅꯥꯀꯟꯗ ꯖꯦꯁꯤꯁꯨ ꯌꯥꯝꯅ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯁ꯭ꯔꯤ ꯀꯨꯃꯥꯔ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯩ ꯅꯨꯄꯤ ꯃꯆꯥꯁꯤꯅ ꯀꯞꯇꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯁꯦ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯐꯔꯦ ꯃꯁꯤꯒꯤ ꯗꯦꯗ ꯕꯣꯗꯤ ꯑꯁꯦ ꯑꯩꯉꯣꯟꯗ ꯄꯤꯔꯛꯑꯣ ꯑꯗꯨꯒ ꯑꯩ ꯊꯣꯛꯄ ꯇꯧꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯍꯥꯛꯀꯤ ꯁꯤꯕꯒꯤ ꯃꯑꯣꯡ ꯑꯁꯤ ꯅꯈꯣꯏꯅ ꯆꯦꯟꯅꯍꯜꯂꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯑꯩ ꯊꯣꯛꯄ ꯇꯨꯃꯤꯟꯅ ꯐꯨꯝꯃꯨꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯁ꯭ꯔꯤ ꯀꯨꯃꯥꯔꯅ ꯃꯍꯥꯛ ꯑꯁꯤ ꯁꯤꯔꯤꯌꯦꯜ ꯀꯤꯂꯔ ꯑꯣꯏꯔꯤꯕꯅꯤꯅ ꯃꯍꯥꯛꯅ ꯑꯍꯜ ꯑꯗꯨꯕꯨ ꯄꯨꯔꯗꯨꯅ ꯃꯍꯥꯛꯅ ꯍꯥꯠꯂꯤꯕ ꯃꯑꯣꯡ ꯑꯗꯨ ꯍꯥꯠꯄ ꯄꯥꯝꯕꯅꯤ ꯑꯗꯨꯒ ꯖꯁꯤꯅ ꯍꯥꯠꯄ ꯇꯥꯔꯒꯁꯨ ꯐꯪꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗꯤ ꯃꯍꯥꯛꯀꯤ ꯀꯤꯂꯤꯡ ꯄꯦꯇꯔꯟ ꯑꯗꯨꯗ ꯐꯪꯍꯟꯕ ꯄꯥꯝꯕꯅꯤ ꯑꯗꯨꯕꯨ ꯑꯩ ꯄꯩꯁꯥ ꯈꯔꯗꯤ ꯗꯔꯀꯥꯔ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯌꯥꯈꯤ ꯖꯁꯤꯅꯁꯨ ꯑꯩꯉꯣꯟꯗ ꯄꯩꯁꯥ ꯈꯔ ꯌꯥꯎꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯂꯨꯄꯥ ꯀꯌꯥꯃꯨꯛ ꯆꯪꯗꯣꯏꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯂꯥꯛ 5 ꯆꯪꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯄꯩꯁꯥꯁꯤꯡ ꯑꯗꯨꯗꯤ ꯑꯩꯈꯣꯏꯗꯤ ꯀꯗꯥꯏꯗꯒꯤ ꯂꯧꯗꯣꯔꯤꯕ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗꯒꯤꯗꯤ ꯃꯈꯣꯏ ꯃꯁꯦꯜ ꯄꯩꯁꯥ ꯈꯥꯏꯒꯠꯅꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯂꯨꯄꯥ 6,000 ꯁꯝꯊꯤꯡ ꯈꯔ ꯐꯪꯉꯤ ꯃꯁꯤꯅ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯌꯥꯔꯅꯤ ꯑꯗꯨꯅ ꯑꯗꯨꯝ ꯑꯩ ꯌꯥꯅꯕ ꯁꯤꯜꯂꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯁꯤꯟ ꯑꯃꯗꯅ ꯑꯩꯈꯣꯏꯅ ꯕꯁꯀꯤ ꯃꯄꯨ ꯑꯗꯨꯁꯨ ꯔꯦꯂꯤ ꯆꯠꯄꯩꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯤ ꯈꯔ ꯄꯨꯔꯗꯨꯅ ꯃꯍꯥꯛꯁꯨ ꯅꯨꯃꯤꯗꯥꯡꯗꯨꯗ ꯒꯥꯔꯤ ꯊꯧꯗꯨꯅ ꯂꯥꯛꯑꯝꯃꯤ ꯃꯗꯨꯒꯤꯗꯤ ꯑꯁꯨꯝ ꯒꯥꯔꯤ ꯊꯧꯗꯨꯅ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯕꯁ ꯑꯗꯨ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯃꯥꯡꯗ ꯈꯥꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯖꯇꯤꯟꯗ ꯃꯍꯥꯛꯅ ꯐꯣꯟ ꯇꯧꯗꯨꯅ ꯅꯈꯣꯏ ꯕꯁ ꯑꯗꯨ ꯄꯨꯂꯤꯁ ꯃꯃꯥꯡꯗ ꯈꯥꯝꯂꯤꯗꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯃꯈꯣꯏ ꯒꯥꯔꯤꯗꯨꯗ ꯗꯦꯗ ꯕꯣꯗꯤ ꯑꯃ ꯌꯥꯎꯔꯤꯕꯅꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯒꯥꯔꯤ ꯈꯥꯝꯂꯤꯕ ꯖꯒꯥꯗꯨꯗꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯃꯥꯡ ꯑꯗꯨꯗ ꯑꯣꯏꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯈꯣꯏꯁꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯅꯈꯤ ꯑꯗꯨꯒ ꯕꯁꯀꯤ ꯃꯄꯨ ꯑꯗꯨꯁꯨ ꯄꯕ꯭ꯂꯤꯁꯤꯇꯤ ꯆꯠꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯥꯌꯦꯞꯇ ꯂꯥꯎꯗꯨꯅ ꯂꯥꯛꯑꯝꯃꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯁꯤꯡ ꯑꯗꯨꯁꯨ ꯃꯥꯌꯦꯞꯇ ꯂꯣꯏꯅ ꯂꯥꯎꯔꯝꯃꯤ ꯑꯩꯈꯣꯏ ꯒꯥꯔꯤꯗꯨ ꯒꯥꯔꯤꯒꯤ ꯆꯦ ꯆꯥꯡ ꯁꯨꯗꯕꯅꯤ ꯑꯗꯨꯒ ꯏꯟꯖꯤꯟꯒꯤ ꯍꯦꯜꯊ ꯑꯗꯨꯁꯨ ꯆꯦꯛ ꯇꯧꯗꯕ ꯀꯨꯏꯔꯦ ꯃꯔꯝ ꯑꯗꯨꯅ ꯄꯨꯂꯤꯁꯀꯤ ꯃꯃꯥꯡꯗ ꯌꯥꯝ ꯀꯨꯏꯅ ꯈꯥꯝꯂꯅꯨ ꯍꯥꯏꯗꯨꯅ ꯃꯥꯌꯦꯞ ꯑꯗꯨꯗ ꯂꯥꯎꯗꯨꯅ ꯑꯗꯨꯝ ꯆꯠꯈꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯁꯨ ꯚꯥꯞ ꯑꯣꯏꯗꯗꯨꯅ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨ ꯃꯥꯏꯀ꯭ꯔꯣꯐꯣꯟꯁꯨ ꯊꯥꯡꯖꯤꯟꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯗꯁꯥ ꯑꯃ ꯇꯥꯔꯤꯉꯩ ꯃꯊꯛꯇ ꯗꯁꯥ ꯑꯃ ꯇꯥꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯒꯥꯔꯤꯒꯤ ꯗ꯭ꯔꯥꯏꯚꯔꯗꯨꯗꯤ ꯃꯊꯥ ꯌꯥꯝꯅ ꯁꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏꯁꯨ ꯒꯥꯔꯤ ꯑꯗꯨ ꯊꯧꯗꯣꯛꯇꯨꯅ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯂꯨꯛꯅ ꯃꯈꯣꯏ ꯒꯥꯔꯤ ꯑꯗꯨꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯂꯨꯛꯅ ꯃꯈꯣꯏ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯃꯥꯡ ꯑꯗꯨꯗ ꯈꯥꯝꯖꯤꯜꯂꯗꯨꯅ ꯖꯁꯤꯒ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯅ ꯖꯁꯤꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯪꯒꯤ ꯕꯥꯔꯗꯦ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯅ ꯅꯉꯣꯟꯗ ꯐꯣꯟ ꯀꯌꯥꯔꯛ ꯇꯧꯏ
ꯑꯗꯨꯕꯨ ꯅꯪꯅ ꯐꯣꯟ ꯑꯗꯨ ꯁꯨꯡꯄꯥꯏ ꯄꯥꯏꯈꯠꯂꯛꯇꯦ ꯐꯣꯟ ꯑꯗꯨ ꯑꯗꯨꯝ ꯀꯛꯊꯠꯄꯅꯤ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗ ꯑꯩꯅ ꯀꯥꯡꯅ ꯆꯤꯛꯄꯅ ꯈꯥꯡꯉꯝꯗ꯭ꯔꯤꯕꯅꯤ ꯃꯐꯝ ꯑꯗꯨꯗ ꯑꯩ ꯀꯞꯅ ꯑꯗꯨꯝ ꯍꯜꯂꯦꯗꯅ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯑꯩ ꯒꯥꯔꯤꯗꯨꯗ ꯀꯥꯈꯠꯂꯛꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯕꯁ ꯑꯗꯨꯒꯤ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯅꯪꯅ ꯋꯥꯔꯤꯕ ꯆꯩꯅꯥ ꯈꯪꯂꯤꯕꯁꯤꯡ ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯕꯁ ꯑꯁꯤꯗ ꯀꯥꯈꯠꯂꯛꯄ ꯇꯥꯔꯒꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯃꯊꯥ ꯁꯥꯕꯗꯨ ꯑꯣꯏꯔꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯔꯝ ꯑꯗꯨꯅ ꯀꯔꯛꯂꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯁꯨ ꯅꯝꯐꯨ ꯁꯥꯐꯨꯗ ꯕꯁ ꯑꯗꯨꯗ ꯀꯥꯈꯠꯂꯛꯈꯤ ꯕꯁ ꯑꯗꯨꯗ ꯀꯥꯈꯠꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯖꯁꯤꯁꯨ ꯇꯧꯐꯝ ꯂꯥꯛꯐꯝ ꯈꯪꯗꯅ ꯀꯞꯇꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯖꯁꯤ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯀꯔꯟ ꯇꯥꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯑꯃꯁꯨꯡ ꯅꯪꯉꯣꯟꯗ ꯂꯛꯅꯕ ꯌꯥꯎꯕ꯭ꯔꯥ ꯈꯨꯠ ꯁꯥꯡꯉꯛꯄ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯅ ꯍꯦꯟꯗꯃꯦꯟ ꯑꯗꯨꯗ ꯃꯁꯤꯅ ꯇꯧꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏ ꯃꯗꯨꯗ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯤ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯃꯁꯤꯅ ꯇꯧꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯨꯗꯣꯝ ꯊꯤꯟꯒꯦ ꯇꯧꯕ ꯇꯥꯟꯖꯥ ꯑꯗꯨꯗ ꯒꯥꯔꯤ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯗꯤ ꯌꯥꯝꯅ ꯆꯥꯎꯕ ꯋꯥꯡ ꯆꯥꯎꯕ ꯃꯤ ꯑꯣꯏꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛ ꯀꯤꯔꯗꯨꯅ ꯑꯃꯨꯛ ꯕꯦꯚꯥꯔꯗ ꯅꯪꯅ ꯇꯧꯕꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯀꯅꯥꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯑꯣꯟꯊꯣꯔꯛꯄ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯁ꯭ꯔꯤꯀꯨꯃꯥꯔꯅ ꯑꯍꯜ ꯑꯗꯨꯕꯨ ꯄꯪꯈꯣꯠꯇꯨꯅ ꯄꯨꯗꯨꯅ ꯆꯠꯀꯦ ꯇꯧꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯃꯍꯥꯛꯅ ꯊꯦꯡꯅꯈꯤ ꯃꯁꯤꯒꯤ ꯑꯍꯜ ꯑꯁꯤꯅ ꯇꯧꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯍꯥꯏꯕꯗꯤ ꯁ꯭ꯔꯤꯀꯨꯃꯥꯔꯅ ꯇꯧꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯅꯗꯤ ꯑꯍꯜ ꯑꯗꯨꯗ ꯆꯤꯡꯅꯔꯝꯗꯦ ꯃꯔꯝꯗꯤ ꯑꯍꯜ ꯑꯗꯨꯗꯤ ꯂꯦꯝꯂꯝꯒꯅꯤ ꯈꯟꯗꯨꯅ ꯃꯍꯥꯛꯅ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗꯕꯅꯤ ꯇꯧꯕꯇꯕꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯔꯨꯕꯤꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯃꯁꯤꯒꯤ ꯍꯅꯨꯕꯁꯤꯅꯅꯦ ꯅꯪꯒꯤ ꯖꯁꯤ ꯑꯁꯤꯗ ꯀꯔꯟ ꯇꯥꯕꯅꯤ ꯃꯈꯨꯠ ꯃꯁꯥ ꯊꯤꯟꯖꯤꯜꯂꯨꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯖꯁꯤꯅ ꯄꯦꯄꯔ ꯁ꯭ꯄ꯭ꯔꯦ ꯄꯨꯊꯣꯛꯂꯛꯇꯨꯅ ꯃꯥꯅ ꯃꯃꯤꯠꯇ ꯀꯥꯞꯁꯤꯜꯂꯨꯕꯗꯒꯤ ꯃꯁꯤꯒꯤ ꯅꯨꯄꯥ ꯑꯁꯤ ꯁꯤꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯂꯨꯛꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯅꯪꯅ ꯄꯦꯄꯔ ꯁ꯭ꯄ꯭ꯔꯦ ꯀꯥꯞꯄꯤꯗꯨꯕꯨ ꯁꯤꯠ ꯂꯥꯎꯅ ꯀꯥꯞꯄꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯁ꯭ꯔꯤ ꯂꯥꯎꯅ ꯁꯥꯡꯅ ꯀꯥꯞꯂꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯁ꯭ꯔꯤ ꯂꯥꯎꯅ ꯁꯥꯡꯅ ꯀꯥꯞꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯂ꯭ꯌꯨꯛꯁꯨ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯉꯥꯎꯈꯤ ꯃꯗꯨꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯃꯁꯨꯡ ꯖꯁꯤꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯃꯁꯤꯗ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯐꯕꯁꯤꯅ ꯃꯁꯤꯒꯤ ꯑꯍꯜ ꯑꯁꯦ ꯑꯩꯅ ꯁꯣꯏꯕꯗꯒꯤ ꯍꯥꯠꯈꯤꯕꯅꯤ ꯍꯥꯏꯕꯁꯤ ꯈꯪꯕꯗꯒꯤ ꯗꯦꯗ ꯕꯣꯗꯤ ꯑꯁꯤ ꯃꯍꯥꯛꯅ ꯃꯥꯡꯍꯟꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯄꯨꯖꯈ꯭ꯔꯁꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯧꯕꯇꯕꯨ ꯂ꯭ꯌꯨꯛꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯃꯍꯥꯛꯅ ꯗꯦꯗ ꯕꯣꯗꯤ ꯑꯁꯤ ꯄꯨꯔꯒ ꯀꯩꯗꯧꯗꯣꯏꯕ ꯑꯗꯨꯒ ꯃꯊꯟꯇꯅ ꯄꯨꯒꯦ ꯍꯥꯏꯔꯤꯕꯁꯤꯅ ꯀꯔꯤꯒꯤ ꯍꯧꯖꯤꯛꯀꯥꯟꯗꯤ ꯁꯦꯔꯤꯌꯦꯜ ꯀꯤꯂꯔꯁꯨ ꯌꯥꯝꯅ ꯆꯠꯅꯔꯕꯅꯤ ꯃꯁꯤꯕꯨ ꯁꯦꯔꯤꯌꯦꯜ ꯀꯤꯂꯔ ꯑꯣꯏꯔꯤꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯁ꯭ꯔꯤ ꯀꯨꯃꯥꯔꯁꯨ ꯍꯥꯏꯐꯦꯠ ꯍꯥꯏꯔꯞ ꯄꯥꯈꯠꯂꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯂ꯭ꯌꯨꯛꯅ ꯑꯃꯨꯛ ꯐꯥꯒꯤ ꯇꯧꯔꯒ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯃꯁꯤ ꯅꯨꯄꯥ ꯑꯁꯦ ꯑꯩꯅ ꯈꯤꯇꯪ ꯂꯛꯅꯕ ꯃꯇꯝꯗ ꯀꯤꯒꯜꯂꯤꯅꯦ ꯑꯗꯨꯒ ꯗꯦꯗ ꯕꯣꯗꯤ ꯑꯁꯤ ꯃꯍꯥꯛꯅ ꯄꯨꯗꯨꯅ ꯆꯠꯀꯅꯤ ꯍꯥꯏꯁꯤꯕꯨ ꯀꯃꯥꯏꯅ ꯄꯨꯗꯣꯔꯤꯕꯅꯣ ꯑꯗꯨꯒ ꯃꯥꯅ ꯄꯨꯒꯦ ꯍꯥꯏꯔꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯃꯥꯅ ꯑꯩꯈꯣꯏꯗꯒꯤ ꯄꯩꯁꯥ ꯂꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯂꯨꯄꯥ ꯀꯌꯥ ꯂꯨꯄꯥ 3,000 ꯁꯝꯊꯤꯡ ꯈꯔ ꯂꯧꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁꯣꯝꯅꯇꯒꯤ ꯂꯨꯄꯥ 3,000 ꯈꯛꯇ ꯂꯨꯄꯥ 3,000ꯇꯨꯅꯗꯤ ꯑꯩꯒꯤ ꯁꯝ ꯐꯥꯎꯕ ꯁꯪꯕ ꯌꯥꯔꯣꯏ ꯃꯗꯨ ꯁ꯭ꯔꯤꯀꯨꯃꯥꯔꯅ ꯌꯥꯕꯅꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯤ ꯁ꯭ꯔꯤꯀꯨꯃꯥꯔꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯑꯩꯗꯤ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯌꯦꯡꯗꯨꯅ ꯇꯧꯕꯅꯤ ꯑꯗꯨꯒ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯅ ꯀꯞꯇꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯁꯦ ꯑꯩ ꯌꯦꯡꯕ ꯉꯝꯗꯦ ꯃꯍꯥꯛꯀꯤ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯃꯈꯣꯏꯅ ꯑꯁꯨꯝ ꯒꯥꯔꯤ ꯊꯧꯗꯨꯅ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯁ꯭ꯔꯤꯀꯨꯃꯥꯔꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯃꯁꯤꯒꯤ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯌꯥꯗ ꯂꯐꯣꯏ ꯍꯥꯞꯆꯤꯜꯂꯁꯤ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯃꯗ ꯍꯨꯟꯗꯣꯛꯑꯝꯃꯁꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯁꯦꯔꯤꯌꯦꯜ ꯀꯤꯂꯔ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯍꯥꯠꯄꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯂꯧꯖꯔꯁꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯧꯕꯇꯕꯨ ꯂꯨꯛꯇꯤ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨ ꯌꯥꯅꯤꯡꯈꯤꯗꯦ ꯃꯗꯨꯒꯤ ꯁꯣꯝ ꯅꯥꯀꯟꯗ ꯒꯥꯔꯤ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯁꯨ ꯃꯊꯥ ꯁꯥꯕ ꯍꯦꯟꯃꯟꯗꯨꯅ ꯃꯁꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯆꯠꯂꯒ ꯄꯤꯔꯨꯔꯁꯤꯗ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯅꯨꯄꯤꯁꯤꯅ ꯍꯥꯠꯂꯒ ꯑꯩꯈꯣꯏꯅ ꯀꯩꯗꯧꯕꯩ ꯗꯁꯥ ꯇꯥꯗꯣꯔꯤꯕꯅꯣ ꯑꯗꯨꯒ ꯍꯪꯉꯛ ꯇꯥꯔꯒꯁꯨ ꯁꯦꯜꯐ ꯗꯤꯐꯦꯟꯁꯇ ꯍꯥꯠꯂꯤꯕꯅꯤ ꯍꯥꯏꯔꯒ ꯂꯣꯏꯔꯦ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯁ꯭ꯔꯤꯀꯨꯃꯥꯔꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯑꯩꯈꯣꯏꯅ ꯐꯅ ꯌꯥꯝꯅ ꯁꯦꯜꯐ ꯗꯤꯐꯦꯟꯁꯅ ꯍꯥꯏꯕ ꯇꯥꯔꯒꯁꯨ ꯌꯥꯔꯣꯏ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯂꯣꯏꯅ ꯆꯦꯟꯅꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗꯒꯤꯗꯤ ꯐꯤꯕꯝ ꯑꯁꯤ ꯂꯣꯏꯔꯦ ꯈꯜꯂꯗꯨꯅ ꯂ꯭ꯌꯨꯛꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯆꯠꯄ ꯇꯥꯔꯒꯗꯤ ꯑꯩꯅ ꯄꯨꯂꯤꯁꯇ ꯍꯥꯏꯗꯣꯔꯤꯕꯁꯤ ꯗ꯭ꯔꯥꯏꯚꯔ ꯅꯪꯅ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯗ ꯏꯟꯁꯤꯜꯂꯗꯨꯅ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯅ ꯍꯥꯠꯍꯟꯕꯅꯤ ꯃꯦꯟ ꯑꯣꯏꯕ ꯀꯜꯄ꯭ꯔꯤꯠꯇꯤ ꯅꯪꯅꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝ ꯑꯗꯨꯗ ꯁ꯭ꯔꯤꯀꯨꯃꯥꯔꯁꯨ ꯑꯩꯁꯨ ꯍꯥꯏꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯈꯟꯅꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯁ꯭ꯋꯤꯃꯤꯡ ꯆꯦꯝꯄꯤꯌꯟ ꯑꯃ ꯁꯤꯈꯤꯕꯒꯤ ꯐ꯭ꯌꯨꯅꯦꯔꯦꯜ ꯑꯃ ꯇꯧꯕꯅꯤ ꯐ꯭ꯌꯨꯅꯦꯔꯦꯜ ꯑꯗꯨꯗ ꯃꯤ ꯀꯌꯥꯃꯔꯨꯝ ꯁꯔꯨꯛ ꯌꯥꯈꯤ ꯃꯔꯝ ꯑꯗꯨꯅ ꯐ꯭ꯌꯨꯅꯦꯔꯦꯜ ꯑꯗꯨꯒꯤ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯗꯨꯅ ꯍꯥꯏꯕꯗꯤ ꯁꯤꯃꯤꯇ꯭ꯔꯤꯗ ꯆꯠꯂꯗꯨꯅ ꯑꯍꯜ ꯑꯗꯨꯕꯨ ꯐꯨꯝꯖꯤꯜꯂꯁꯦ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏꯁꯨ ꯑꯍꯜ ꯑꯗꯨꯒꯤ ꯗꯦꯗ ꯕꯣꯗꯤ ꯑꯗꯨ ꯄꯨꯔꯗꯨꯅ ꯁꯤꯃꯤꯇ꯭ꯔꯤ ꯇꯝꯅ ꯂꯥꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏ ꯋꯥꯜ ꯑꯃ ꯆꯣꯡꯗꯨꯅ ꯂꯥꯛꯏ ꯑꯃꯁꯨꯡ ꯋꯥꯜ ꯑꯗꯨ ꯆꯣꯡꯕ ꯃꯇꯝ ꯑꯗꯨꯗ ꯑꯍꯜ ꯑꯗꯨ ꯎꯒꯤ ꯃꯁꯥ ꯑꯃꯗ ꯌꯥꯟꯗꯨꯅ ꯂꯩꯔꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯐꯨꯔꯤꯠ ꯑꯗꯨ ꯈꯔ ꯁꯦꯒꯥꯏꯈꯤ ꯃꯗꯨꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯚꯨꯠ ꯑꯅꯤ ꯂꯥꯛꯈꯤ ꯚꯨꯠ ꯑꯅꯤꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯈꯣꯏ ꯄꯥꯈꯠꯅꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯟꯅꯔꯝꯃꯤ ꯇꯧꯕꯇꯕꯨ ꯚꯨꯠ ꯑꯗꯨꯗꯤ ꯂꯨꯍꯣꯡꯕꯒꯤ ꯄ꯭ꯔꯤ ꯋꯦꯗꯤꯡ ꯁꯣ ꯇꯧꯕꯒꯤꯗꯃꯛꯇ ꯃꯦꯀꯞ ꯇꯧꯔꯒ ꯂꯥꯛꯄ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯁꯨ ꯄ꯭ꯔꯤ ꯋꯦꯗꯤꯡꯒꯤ ꯐꯣꯇꯣꯁꯨꯠ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏꯁꯨ ꯃꯐꯝ ꯑꯗꯨꯗ ꯐꯣꯇꯣꯁꯨꯠ ꯇꯧꯕ ꯌꯥꯕ ꯇꯧꯔꯕ ꯃꯇꯨꯡꯗ ꯂꯣꯏꯅ ꯆꯠꯅꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯖꯦꯁꯤꯁꯨ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯃꯍꯥꯛ ꯊꯋꯥꯏ ꯌꯥꯝꯅ ꯆꯥꯛꯂꯝꯃꯤ ꯃꯔꯝꯗꯤ ꯃꯥꯅ ꯃꯤ ꯑꯃ ꯍꯥꯠꯂꯨꯔꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯄꯥꯈꯠꯁꯨ ꯄꯥꯈꯠꯈꯤ ꯑꯃꯁꯨꯡ ꯃꯉꯣꯟꯗ ꯔꯤꯒ꯭ꯔꯦꯠꯁꯨ ꯂꯥꯛꯈꯤ
ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯀꯞꯇꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯂ꯭ꯌꯨꯛꯅ ꯃꯍꯥꯛꯄꯨ ꯊꯦꯝꯖꯤꯟꯖꯔꯗꯨꯅ ꯍꯥꯏꯔꯛꯏ ꯃꯁꯤꯗꯤ ꯅꯪꯅ ꯇꯧꯕ ꯌꯥꯎꯅ ꯇꯧꯕꯁꯨ ꯅꯠꯇꯅ ꯑꯗꯨꯒ ꯃꯁꯤꯗꯤ ꯅꯪꯅ ꯅꯁꯥꯕꯨ ꯄ꯭ꯔꯣꯇꯦꯛ ꯇꯧꯅꯕꯒꯤꯗꯃꯛꯇ ꯇꯧꯖꯈꯤꯕꯅꯤ ꯃꯁꯤꯗ ꯅꯪꯒꯤ ꯅꯔꯥꯜ ꯀꯔꯤꯝꯇ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯖꯇꯤꯟꯁꯨ ꯒꯥꯔꯤ ꯌꯥꯝ ꯀꯟꯅ ꯊꯧꯗꯨꯅ ꯂꯥꯛꯈꯤꯕꯅꯤꯅ ꯑꯗꯨꯒ ꯑꯆꯥ ꯑꯊꯛꯁꯨ ꯀꯔꯤꯝꯇ ꯆꯥꯈꯤꯗꯕ ꯑꯣꯏꯕꯅꯤꯅ ꯃꯍꯥꯛ ꯆꯥꯛ ꯂꯥꯝꯃꯛꯈꯤ ꯃꯍꯥꯛꯅ ꯆꯥꯛ ꯂꯥꯝꯃꯛꯄꯒꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯁ꯭ꯔꯤ ꯀꯨꯃꯥꯔꯅ ꯉꯁꯥꯏ ꯄꯨꯔꯛꯈꯤꯕ ꯂꯐꯣꯏ ꯑꯗꯨ ꯆꯥꯒꯦꯔꯥ ꯍꯥꯏꯗꯨꯅ ꯂꯐꯣꯏ ꯑꯗꯨ ꯄꯤꯔꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯖꯇꯤꯟꯁꯨ ꯂꯐꯣꯏ ꯑꯅꯤ ꯆꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯧꯒꯠꯂꯛꯈꯤ ꯑꯗꯨꯒ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯄꯨꯔꯛꯂꯤꯕ ꯂꯐꯣꯏ ꯑꯁꯤꯗꯤ ꯀꯦꯁꯞꯄꯨ ꯍꯥꯠꯇꯣꯛꯂꯕ ꯃꯇꯨꯡꯗ ꯀꯦꯁꯞꯀꯤ ꯃꯌꯥꯗ ꯅꯝꯁꯤꯟꯗꯨꯅ ꯍꯥꯠꯅꯕꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯀꯤꯂꯤꯡ ꯄꯦꯇꯔꯟ ꯑꯗꯨ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛꯇꯅꯤ ꯑꯍꯜ ꯑꯗꯨꯕꯨ ꯐꯣꯝꯅꯁꯤ ꯍꯥꯏꯗꯨꯅ ꯁ꯭ꯋꯤꯃꯤꯡ ꯆꯦꯝꯄꯤꯌꯟ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯣꯡꯐꯝ ꯑꯗꯨ ꯂꯥꯛꯈꯤ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨ ꯌꯥꯝꯅ ꯐ꯭ꯔꯦꯁ ꯑꯣꯏꯔꯤ ꯑꯗꯨꯒ ꯃꯁꯤ ꯍꯥꯡꯗꯣꯛꯂꯒ ꯍꯦꯛꯇ ꯍꯥꯞꯆꯟꯈ꯭ꯔꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯀꯣꯐꯤꯟ ꯑꯗꯨ ꯍꯥꯡꯂꯨꯕ ꯃꯇꯝꯗꯗꯤ ꯃꯨꯚꯤꯁꯤꯒꯤ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯑꯣꯏꯔꯤꯕ ꯇꯣꯕꯤꯅꯣ ꯊꯣꯃꯁ ꯍꯥꯏꯕꯗꯤ ꯐꯤꯂꯝ ꯑꯇꯩꯗꯁꯨ ꯍꯦꯔꯣ ꯀꯨꯝꯂꯤꯕ ꯅꯨꯄꯥ ꯑꯗꯨ ꯌꯥꯎꯔꯝꯃꯤ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯀꯥꯟꯅꯗꯕ ꯇꯥꯔꯒꯁꯨ ꯁꯤꯔꯤꯉꯩ ꯃꯇꯝꯗꯗꯤ ꯀꯥꯟꯅꯧ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯀꯣꯐꯤꯟ ꯑꯗꯨ ꯈꯨꯝꯖꯤꯜꯂꯝꯃꯤ ꯃꯗꯨꯒꯤꯗꯤ ꯑꯍꯜ ꯑꯗꯨ ꯄꯝꯂꯗꯨꯅ ꯃꯣꯡꯐꯝ ꯑꯗꯨꯗ ꯊꯥꯗꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯍꯜ ꯑꯗꯨꯒꯤ ꯐꯨꯔꯤꯠ ꯑꯗꯨ ꯁꯦꯒꯥꯏꯗꯨꯅ ꯃꯣꯡꯐꯝ ꯑꯗꯨꯗ ꯇꯥꯁꯟꯈꯤ ꯑꯍꯜ ꯑꯗꯨꯒꯤ ꯐꯨꯔꯤꯠ ꯑꯗꯨꯅ ꯂ꯭ꯌꯨꯛꯅ ꯄꯥꯏꯗꯨꯅ ꯂꯩꯍꯧꯏ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯑꯔꯨꯕꯤꯅ ꯑꯍꯜ ꯑꯗꯨꯕꯨ ꯌꯦꯡꯂꯨꯕ ꯃꯇꯝ ꯑꯗꯨꯗ ꯑꯍꯜ ꯑꯗꯨꯒꯤ ꯃꯊꯕꯥꯛꯇ ꯌꯦꯛꯂꯤꯕ ꯇꯦꯇꯨꯗꯨꯗꯤ ꯃꯍꯥꯛꯀꯤ ꯃꯊꯕꯥꯛꯇ ꯌꯦꯛꯂꯤꯕ ꯇꯦꯇꯨꯒꯗꯨꯒ ꯆꯞ ꯃꯥꯟꯅꯔꯝꯃꯤ ꯑꯗꯨꯒ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯃꯦꯂꯥꯗ ꯇꯦꯇꯨ ꯍꯛꯂꯤꯕ ꯅꯨꯄꯥꯗꯨꯅ ꯃꯁꯤꯒꯤ ꯇꯦꯇꯨ ꯑꯁꯤꯗꯤ ꯅꯈꯣꯏ ꯑꯅꯤ ꯈꯛꯇꯗ ꯍꯛꯈꯤꯕꯅꯤ ꯑꯇꯩ ꯀꯅꯥꯝꯇꯗ ꯍꯛꯇꯦ ꯑꯩꯒꯤ ꯃꯪꯗ ꯊꯦꯡꯅꯈꯤꯕ ꯇꯦꯇꯨꯗꯨꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗ ꯌꯦꯛꯄꯤꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯉꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯍꯥꯛꯅ ꯌꯥꯝꯅ ꯁꯥꯡꯅ ꯊꯤꯗꯨꯅ ꯂꯥꯛꯈꯤꯕ ꯃꯄꯥ ꯑꯁꯤ ꯃꯁꯤ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯈꯪꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛ ꯃꯣꯡꯐꯝ ꯑꯗꯨꯗ ꯆꯣꯡꯊꯔꯛꯇꯨꯅ ꯃꯄꯥ ꯑꯗꯨꯕꯨ ꯀꯣꯟꯗꯨꯅ ꯀꯞꯆꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯨꯚꯤ ꯑꯁꯤ ꯇ꯭ꯋꯤꯁ ꯑꯃꯒꯤ ꯃꯊꯪꯗ ꯇ꯭ꯋꯤꯁ ꯑꯃ ꯇ꯭ꯋꯤꯁ ꯑꯃꯒꯤ ꯃꯊꯪꯗ ꯇ꯭ꯋꯤꯁ ꯑꯃ ꯇ꯭ꯋꯤꯁꯀꯤ ꯇ꯭ꯋꯤꯁ ꯉꯥꯛꯇꯅꯤ ꯃꯗꯨꯒꯤꯗꯤ ꯑꯩꯈꯣꯏꯅ ꯃꯈꯥ ꯇꯥꯕ ꯁꯤꯟꯗ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯂꯦꯗꯤ ꯑꯣꯐꯤꯁꯔ ꯑꯃꯅ ꯑꯖꯦꯗ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯑꯩꯈꯣꯏꯅ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯑꯁꯨꯝ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯃꯊꯪꯗ ꯃꯍꯥꯛꯀꯤ ꯇꯥꯔꯒꯦꯠ ꯑꯁꯤ ꯀꯦꯁꯞ ꯍꯥꯏꯔꯤꯕ ꯑꯍꯜ ꯑꯁꯤ ꯑꯣꯏꯗꯧ ꯃꯥꯜꯂꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯑꯖꯦꯅꯁꯨ ꯀꯦꯁꯞ ꯍꯥꯏꯔꯤꯕ ꯑꯍꯜ ꯑꯗꯨꯕꯨ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯊꯤꯕꯒꯤ ꯊꯕꯛ ꯑꯁꯤ ꯍꯧꯔꯛꯈꯤ ꯃꯇꯧ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏꯁꯨ ꯑꯣꯜ ꯑꯦꯖ ꯍꯣꯝ ꯑꯗꯨꯗ ꯂꯥꯛꯈꯤ ꯑꯣꯜ ꯑꯦꯖ ꯍꯣꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯃꯈꯣꯏꯅ ꯀꯦꯁꯞ ꯍꯥꯏꯔꯤꯕ ꯑꯍꯜ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯊꯤꯖꯤꯟ ꯈꯣꯝꯖꯤꯟꯕ ꯇꯧꯕ ꯍꯧꯔꯛꯈꯤ ꯑꯁꯨꯝ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨ ꯆꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨ ꯊꯣꯡ ꯂꯣꯟꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗꯨ ꯀꯧꯗꯨꯅ ꯊꯣꯡ ꯑꯗꯨꯕꯨ ꯐꯥꯛꯇꯣꯛꯍꯟꯈꯤ ꯊꯣꯡ ꯑꯗꯨ ꯐꯥꯛꯇꯣꯛꯇꯨꯅ ꯃꯈꯣꯏꯁꯨ ꯀꯥ ꯑꯗꯨ ꯆꯪꯉꯛꯏ ꯀꯥ ꯑꯗꯨ ꯆꯪꯉꯛꯄ ꯃꯇꯝꯗ ꯀꯦꯁꯞꯀꯤ ꯂꯩꯔꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯃꯈꯣꯏꯅ ꯑꯁꯨꯝ ꯊꯤꯕ ꯍꯨꯝꯕ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯀꯦꯁꯞ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯗꯤ ꯌꯥꯝꯅ ꯅꯥꯇꯩ ꯆꯥꯗꯕ ꯅꯨꯄꯤꯗ ꯆꯣꯞꯄ ꯃꯤꯁꯛ ꯑꯣꯏꯔꯤꯕꯅꯤꯅ ꯃꯍꯥꯛꯀꯤ ꯐꯃꯨꯡ ꯑꯗꯨ ꯍꯥꯏꯒꯠꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯌꯥꯝꯅ ꯑꯦꯛꯖꯣꯇꯤꯛ ꯑꯣꯏꯕ ꯃꯦꯒꯥꯖꯤꯟ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯃ ꯊꯦꯡꯅꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯑꯁꯨꯝ ꯄꯣꯠꯆꯩ ꯊꯤꯕ ꯃꯇꯝ ꯑꯗꯨꯗ ꯒꯟꯖꯥ ꯈꯔ ꯑꯃꯁꯨ ꯊꯦꯡꯅꯈꯤ ꯃꯇꯧ ꯑꯗꯨꯗ ꯒꯟꯖꯥ ꯑꯁꯤ ꯅꯈꯣꯏꯅ ꯁꯄ꯭ꯂꯥꯏ ꯇꯧꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯤꯌꯔꯇꯦꯀꯔꯗꯨꯗ ꯍꯪꯕ ꯃꯇꯝꯗ ꯃꯁꯤꯗꯤ ꯑꯩꯈꯣꯏꯅ ꯁꯄ꯭ꯂꯥꯏ ꯇꯧꯕ ꯅꯠꯇꯦ ꯃꯍꯥꯛꯅ ꯄꯨꯖꯔꯛꯄ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯏ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏꯒꯤ ꯑꯣꯜ ꯑꯦꯖ ꯍꯣꯝ ꯑꯗꯨꯒꯤ CCTV ꯐꯨꯇꯦꯖ ꯑꯗꯨ ꯆꯦꯛ ꯇꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯑꯍꯜ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯁꯥꯟꯅꯗꯨꯅ ꯆꯠꯇꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯃ ꯎꯈꯤ ꯃꯈꯣꯏꯅ ꯃꯗꯨꯒ ꯂꯣꯏꯅꯅ ꯄꯀ꯭ꯔꯨ ꯍꯥꯏꯔꯤꯕ ꯍꯨꯏ ꯑꯗꯨꯁꯨ ꯎꯔꯝꯃꯤ ꯍꯥꯏꯕꯗꯤ ꯑꯖꯦꯒꯤ ꯍꯨꯏ ꯑꯗꯨꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛꯀꯤ ꯍꯨꯏ ꯑꯗꯨ ꯍꯤꯡꯂꯤ ꯈꯜꯂꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯑꯖꯦꯗꯤ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯑꯃꯁꯨꯡ ꯑꯍꯜ ꯑꯗꯨꯅ ꯋꯥꯜꯗꯒꯤ ꯆꯣꯡꯊꯣꯛꯇꯨꯅ ꯆꯦꯟꯈꯤꯕꯒꯤ ꯃꯑꯣꯡ ꯑꯗꯨꯁꯨ ꯃꯈꯣꯏꯅ ꯎꯕ ꯐꯪꯈꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯑꯖꯦ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯀꯔꯤꯝꯇ ꯈꯟꯗꯕꯤꯗ ꯀꯦꯁꯞ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯗꯒꯤ ꯃꯍꯥꯛꯀꯤ ꯍꯨꯏ ꯑꯗꯨ ꯊꯤꯗꯨꯅ ꯄꯨꯗꯨꯅ ꯂꯥꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯊꯧꯗꯣꯛ ꯑꯗꯨꯗꯒꯤꯗꯤ ꯑꯔꯨꯕꯤꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯄꯥꯒꯤ ꯃꯔꯝꯗ ꯂꯣꯏꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯖꯁꯤꯅ ꯍꯥꯜꯂꯨꯔꯤꯕ ꯅꯨꯄꯥ ꯑꯗꯨꯗꯤ ꯑꯔꯨꯕꯤꯒꯤ ꯃꯄꯥ ꯑꯣꯏꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯈꯣꯏꯁꯨ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯅꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯖꯇꯤꯟꯗ ꯃꯈꯣꯏꯒꯤ ꯕꯁ ꯑꯗꯨꯒꯤ ꯃꯄꯨ ꯑꯗꯨꯅ ꯐꯣꯟ ꯇꯧꯔꯛꯏ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏꯒꯤ ꯕꯁ ꯑꯗꯨꯗ GPS ꯍꯥꯞꯄꯅꯤ GPS ꯑꯗꯨ ꯍꯥꯞꯄꯅꯤꯅ ꯅꯈꯣꯏ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯈꯤ ꯃꯈꯣꯏ ꯑꯁꯤ ꯆꯔꯆꯇ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯍꯪꯉꯛꯄꯅꯤ ꯑꯁꯨꯛ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯁꯤꯗ ꯅꯈꯣꯏꯗꯤ ꯆꯔꯆꯇ ꯀꯗꯧꯔꯤꯕ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯅ ꯖꯇꯤꯟꯅ ꯒꯥꯔꯤꯁꯤ ꯌꯥꯗꯕꯒꯤ ꯃꯐꯝ ꯑꯁꯤꯗ ꯁꯦꯝꯃꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯕꯁ ꯃꯄꯨꯗꯨꯗꯤ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯔꯦꯂꯤ ꯆꯠꯄꯒꯤ ꯕꯁ ꯑꯗꯨꯗ ꯀꯔꯤꯅꯣ ꯈꯔ ꯊꯦꯠꯀꯗꯕꯅꯤ ꯑꯗꯨꯕꯨ ꯕꯁ ꯑꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ ꯃꯗꯨꯗ ꯖꯇꯤꯟꯅ ꯌꯥꯝꯅ ꯊꯨꯅ ꯂꯥꯛꯂꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯑꯔꯨꯕꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯅ ꯂꯪꯊꯣꯛꯇꯨꯅ ꯐꯨꯝꯖꯤꯟꯒꯦ ꯇꯧꯔꯤꯕ ꯀꯦꯁꯞꯀꯤ ꯍꯛꯆꯥꯡ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯐꯨꯝꯕ ꯌꯥꯔꯣꯏ ꯃꯍꯥꯛ ꯑꯁꯤ ꯍꯤꯟꯗꯨ ꯙꯔꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯩ ꯊꯥꯗꯨꯅ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯩꯅ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯑꯁꯨꯝꯅ ꯇꯧꯗꯕ ꯇꯥꯔꯒꯗꯤ ꯑꯩ ꯑꯃ ꯂꯩꯕꯒꯤ ꯀꯔꯤ ꯀꯥꯟꯅꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ
ꯑꯗꯨ ꯇꯥꯔꯒꯗꯤ ꯀꯝꯗꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯁ꯭ꯔꯤ ꯀꯨꯃꯥꯔꯅ ꯍꯥꯏꯔꯛꯂꯤꯕꯁꯦ ꯑꯩꯒꯤ ꯂꯝ ꯑꯃ ꯂꯩ ꯃꯐꯝ ꯑꯗꯨꯗ ꯄꯣꯜꯗꯨꯅ ꯃꯍꯥꯛꯄꯨ ꯄꯣꯜꯂꯣꯏꯔꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯂꯨꯛꯅ ꯅꯪꯅ ꯃꯍꯥꯛꯄꯨ ꯑꯍꯥꯟꯕꯗ ꯑꯃꯨꯛ ꯐꯨꯝꯕꯒꯤ ꯊꯕꯛ ꯑꯁꯤ ꯇꯧꯔꯒꯦꯅ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯅꯪꯒꯤ ꯂꯝ ꯂꯩ ꯍꯥꯏꯗꯨꯅ ꯃꯩ ꯊꯥꯒꯅꯤ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯃꯈꯣꯏꯁꯨ ꯀꯦꯁꯞꯀꯤ ꯍꯛꯆꯥꯡ ꯑꯗꯨ ꯄꯨꯔꯗꯨꯅ ꯕꯁ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯈꯤ ꯕꯁ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯕꯁ ꯑꯗꯨꯗꯤ ꯀꯔꯤꯅꯣ ꯔꯦꯂꯤ ꯆꯠꯄꯒꯤ ꯃꯌꯥꯝ ꯊꯦꯠꯆꯟꯗꯨꯅ ꯂꯩꯔꯝꯃꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯕꯁ ꯑꯗꯨꯒꯤ ꯃꯄꯨ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨ ꯊꯥꯔꯛꯇꯨꯅ ꯀꯔꯤꯒꯨꯝꯕ ꯕꯁ ꯑꯗꯨ ꯊꯦꯡꯅꯕ ꯇꯥꯔꯒꯗꯤ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯂꯣꯏꯅ ꯊꯦꯠꯆꯜꯂꯝꯃꯨ ꯍꯥꯏꯗꯨꯅ ꯑꯣꯔꯗꯔ ꯄꯤꯔꯛꯈꯤꯕꯒꯤ ꯃꯈꯣꯏꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯣꯏꯅ ꯊꯦꯠꯆꯜꯂꯝꯗꯨꯅ ꯆꯠꯈꯤꯕꯅꯤ ꯃꯗꯨꯒꯤꯗꯤ ꯃꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯌꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯌꯥꯝꯅ ꯉꯛꯈꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯇ꯭ꯔꯤꯊ ꯑꯗꯨꯗ ꯆꯠꯂꯒ ꯅꯪꯒꯤ ꯅꯄꯥꯁꯤ ꯄꯣꯜꯂꯣꯏꯔꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯖꯇꯤꯟꯁꯨ ꯒꯥꯔꯤꯗꯨ ꯊꯧꯒꯦ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯐꯣꯟ ꯇꯧꯔꯛꯏ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯇꯦꯟꯁꯟꯅ ꯋꯥꯡꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨꯅ ꯅꯪꯅ ꯑꯩꯅ ꯐꯣꯟ ꯇꯧꯕ ꯈꯨꯗꯤꯡꯃꯛꯇ ꯏꯒꯅꯣꯔ ꯇꯧꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯆꯩꯔꯛꯈꯤ ꯑꯃꯁꯨꯡ ꯃꯈꯣꯏꯅꯤ ꯈꯟꯅꯔꯛꯏ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯖꯇꯤꯟꯅ ꯁꯥꯎꯗꯨꯅ ꯅꯈꯣꯏ ꯅꯄꯥꯒꯤ ꯚꯦꯂꯦꯟꯗ꯭ꯔꯤ ꯑꯗꯨꯗ ꯍꯥꯏꯔꯨꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨꯁꯨ ꯁꯥꯎꯗꯨꯅ ꯐꯣꯟ ꯊꯝꯈꯤ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯁꯤꯟ ꯑꯃꯗꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯑꯥꯁ꯭ꯔꯝ ꯑꯗꯨꯒꯤ ꯀꯤꯌꯔꯇꯦꯀꯔ ꯑꯣꯏꯔꯤꯕ ꯅꯨꯄꯥꯗꯨꯅ ꯁꯨꯃꯦꯁ ꯍꯥꯏꯔꯤꯕ ꯀꯦꯁꯞꯀꯤ ꯃꯆꯥꯅꯨꯄꯥꯗꯨꯗ ꯐꯣꯟ ꯇꯧꯗꯨꯅ ꯅꯪꯒꯤ ꯅꯄꯥꯁꯤ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯄꯤꯔꯝꯃꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯛꯄ ꯃꯇꯝꯗ ꯁꯨꯃꯦꯁꯁꯨ ꯍꯥꯊꯨ ꯀꯤꯌꯔꯇꯦꯀꯔ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯈꯤ ꯃꯈꯣꯏꯒꯤ ꯃꯄꯥꯁꯤ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯍꯥꯏꯗꯨꯅ ꯊꯤꯔꯨꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯃꯄꯥꯅ ꯂꯩꯒꯗꯕ ꯖꯒꯥꯁꯤ ꯀꯗꯥꯏꯗꯅꯣ ꯍꯥꯏꯗꯨꯅ ꯑꯁꯨꯝ ꯊꯤꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯒꯔꯜꯁ ꯍꯣꯁꯇꯦꯜꯗ ꯈꯔ ꯊꯤ ꯌꯨ ꯊꯛꯐꯝꯗ ꯈꯔ ꯊꯤ ꯂꯦꯗꯤꯁ ꯕꯥꯠꯔꯨꯝꯗꯈꯔ ꯊꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏ ꯃꯄꯥ ꯑꯁꯤ ꯅꯨꯄꯤꯗ ꯌꯥꯝꯅ ꯆꯣꯞꯄ ꯅꯨꯄꯥꯅꯤꯅ ꯑꯗꯨꯒꯨꯝꯕ ꯃꯐꯝꯗ ꯈꯛꯇ ꯂꯩꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯈꯜꯂꯗꯨꯅ ꯑꯁꯨꯝꯅ ꯊꯤꯕ ꯂꯥꯛꯈꯤꯕꯅꯤ ꯃꯗꯨꯒꯤꯗꯤ ꯃꯈꯣꯏꯁꯨ ꯂꯝꯕꯤꯗ ꯒꯥꯔꯤꯁꯤ ꯑꯁꯨꯝ ꯊꯧꯗꯨꯅ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯁ꯭ꯔꯤ ꯀꯨꯃꯥꯔꯁꯨ ꯌꯥꯝꯅ ꯁꯥꯎꯗꯨꯅ ꯍꯧꯒꯠꯂꯗꯨꯅ ꯍꯥꯏꯔꯛꯏ ꯗꯦꯗ ꯕꯣꯗꯤꯁꯤ ꯑꯩꯉꯣꯟꯗ ꯄꯤꯌꯨ ꯁ꯭ꯔꯤ ꯀꯨꯃꯥꯔꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯈꯣꯏꯗꯤ ꯌꯥꯝꯅ ꯉꯛꯈꯤ ꯑꯃꯁꯨꯡ ꯅꯣꯛꯅꯤꯡꯕ ꯑꯃ ꯐꯥꯎꯔꯛꯈꯤ ꯑꯃꯁꯨꯡ ꯃꯉꯣꯟꯗ ꯅꯣꯛꯁꯟꯕꯤꯔꯝꯃꯤ ꯃꯤꯁꯤꯡꯅ ꯃꯉꯣꯟꯗ ꯅꯣꯛꯁꯟꯕꯤꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁ꯭ꯔꯤ ꯀꯨꯃꯥꯔꯁꯨ ꯁꯥꯎꯃꯟꯈꯤꯗꯨꯅ ꯃꯍꯥꯛꯀꯤ ꯕꯦꯒ ꯑꯗꯨꯗꯒꯤ ꯅꯨꯡꯊꯪ ꯑꯃ ꯄꯨꯊꯣꯔꯛꯈꯤ ꯃꯗꯨ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗꯤ ꯀꯤꯕꯅ ꯂꯣꯏꯅꯈꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯂꯨꯛꯁꯨ ꯒꯟꯖꯥ ꯉꯥꯎꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯂꯤꯠꯂꯛꯂꯤꯕ ꯐꯨꯔꯤꯠ ꯑꯗꯨ ꯑꯍꯜ ꯑꯗꯨꯅ ꯂꯤꯠꯁꯤꯟꯕꯤꯔꯝꯃꯤ ꯂꯨꯛꯅ ꯃꯉꯣꯟꯗ ꯅꯪꯕꯨ ꯁꯦꯔꯤꯌꯦꯜ ꯀꯤꯂꯔꯗꯨꯔꯅꯤ ꯍꯥꯏꯗꯨꯅ ꯂꯛꯅꯕꯤꯔꯝꯃꯤ ꯃꯇꯧ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯁꯦꯔꯤꯌꯦꯜ ꯀꯤꯂꯔꯗꯨꯁꯨ ꯁꯥꯎꯕ ꯍꯦꯟꯃꯟꯈꯤꯗꯨꯅ ꯃꯥꯅꯤ ꯁꯦꯔꯤꯌꯦꯜ ꯀꯤꯂꯔ ꯑꯗꯨ ꯑꯩꯅꯤ ꯍꯥꯏꯗꯨꯅ ꯂꯨꯛꯇ ꯈꯨꯠ ꯊꯥꯒꯦ ꯇꯧꯕ ꯇꯟꯖꯥ ꯑꯗꯨꯗ ꯕ꯭ꯔꯦꯛ ꯈꯪꯐꯥ ꯐꯥꯈꯤ ꯃꯥꯅ ꯕ꯭ꯔꯦꯛ ꯈꯪꯐꯥ ꯐꯥꯕꯒꯤ ꯃꯔꯝ ꯑꯁꯤ ꯃꯃꯥꯡꯗ ꯑꯉꯥꯡ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯃ ꯊꯦꯡꯅꯈꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯁ꯭ꯔꯤ ꯀꯨꯃꯥꯔꯒꯤ ꯁ꯭ꯀꯨꯜꯗ ꯇꯝꯕ ꯑꯉꯥꯡ ꯉꯥꯛꯇꯅꯤ ꯃꯈꯣꯏꯁꯨ ꯑꯦꯛꯁꯀꯔꯁꯟ ꯆꯠꯂꯨꯕ ꯍꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯒꯥꯔꯤꯗꯨ ꯌꯥꯈꯤꯗꯕꯗꯒꯤ ꯃꯈꯣꯏꯅ ꯂꯤꯐ ꯂꯧꯈꯤꯕꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅꯗꯤ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯖꯕꯅꯤ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯕꯁ ꯑꯗꯨꯗ ꯂꯣꯏꯅ ꯀꯥꯈꯠꯂꯛꯈꯤ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥ ꯅꯨꯄꯤꯗꯨꯁꯨ ꯌꯥꯎꯈꯤ ꯑꯣꯖꯥ ꯅꯨꯄꯤꯗꯨꯅ ꯀꯥꯈꯠꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯁ꯭ꯔꯤ ꯀꯨꯃꯥꯔꯕꯨ ꯎꯔꯨꯕ ꯃꯇꯝꯗ ꯌꯥꯝꯅ ꯉꯛꯑꯝꯃꯤ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯔꯦꯂꯤꯗ ꯉꯁꯤꯗꯤ ꯄ꯭ꯔꯥꯏꯖ ꯐꯪꯂꯛꯂꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯁ꯭ꯔꯤ ꯀꯨꯃꯥꯔꯗ ꯋꯥꯔꯤ ꯂꯤꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯍꯥꯛꯇꯤ ꯃꯃꯥꯡꯗꯒꯤ ꯃꯇꯝꯗꯒꯤ ꯑꯉꯥꯡꯁꯤꯡꯗ ꯋꯥꯔꯤꯁꯤ ꯑꯗꯨꯝ ꯂꯤꯗꯨꯅ ꯂꯥꯛꯈꯤꯕꯅꯤꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯋꯥꯔꯤ ꯂꯤꯕꯤꯌꯨ ꯍꯥꯏꯕ ꯃꯇꯝꯗ ꯃꯍꯥꯛ ꯂꯤꯅꯤꯡꯕ ꯐꯥꯎꯔꯛꯈꯤ ꯑꯃꯁꯨꯡ ꯍꯥꯟꯅ ꯁꯨꯅꯕꯒꯤ ꯋꯥꯔꯤ ꯑꯃ ꯂꯤꯔꯛꯏ ꯃꯃꯥꯡꯗꯒꯤ ꯃꯇꯝꯗ ꯔꯥꯖꯀꯨꯃꯥꯔ ꯑꯃ ꯂꯩꯔꯝꯃꯤ ꯔꯥꯖꯀꯨꯃꯥꯔꯒꯤ ꯃꯅꯤ ꯃꯨꯛꯇꯥ ꯀꯌꯥꯃꯔꯨꯝ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯅꯤ ꯃꯨꯛꯇꯥꯁꯤꯡ ꯑꯁꯤ ꯍꯨꯔꯥꯟꯕ ꯈꯔꯅ ꯍꯨꯗꯨꯅ ꯄꯨꯗꯨꯅ ꯆꯠꯀꯦ ꯇꯧꯏ ꯃꯗꯨꯗ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯅꯤꯁꯤꯡ ꯑꯗꯨ ꯄꯤꯌꯨ ꯍꯥꯏꯕ ꯃꯇꯝꯗ ꯄꯤꯌꯨ ꯌꯥꯈꯤꯗꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯀꯔꯤꯝꯇ ꯈꯨꯝꯕ ꯉꯝꯈꯤꯗꯦ ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯏꯕꯁꯤ ꯃꯈꯣꯏ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯈꯤꯗꯦ ꯃꯇꯧ ꯑꯁꯨꯝꯅ ꯒꯥꯔꯤꯗꯨ ꯃꯈꯣꯏꯒꯤ ꯗꯦꯁꯇꯤꯅꯦꯁꯟ ꯑꯗꯨ ꯌꯧꯔꯛꯈꯤ ꯑꯃꯁꯨꯡ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯀꯨꯝꯊꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯀꯥꯔꯟ ꯇꯥꯕ ꯑꯉꯥꯡ ꯑꯗꯨꯅ ꯋꯥꯔꯤ ꯃꯈꯥꯗꯗꯤ ꯀꯝꯗꯧꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯁ꯭ꯔꯤ ꯀꯨꯃꯥꯔꯅ ꯅꯪ ꯀꯔꯤ ꯇꯧꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯑꯉꯥꯡ ꯑꯗꯨꯅ ꯃꯈꯣꯏꯁꯤꯡꯕꯨ ꯂꯣꯏꯅ ꯍꯥꯠꯇꯣꯛꯀꯗꯕꯅꯤ ꯀꯩꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯅꯤ ꯃꯨꯛꯇꯥ ꯑꯁꯤ ꯀꯦꯁꯞꯄꯨꯅꯤ ꯑꯗꯨꯒ ꯍꯨꯔꯥꯟꯕꯁꯤꯡ ꯍꯥꯏꯔꯤꯕꯗꯨꯅ ꯕꯁꯇ ꯇꯣꯡꯂꯤꯕꯁꯤꯡ ꯑꯗꯨꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯕꯁꯇ ꯇꯣꯡꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯍꯥꯠꯇꯣꯛꯎ ꯍꯥꯏꯗꯨꯅ ꯑꯉꯥꯡ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤꯕꯅꯤ ꯃꯗꯨꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯆꯠꯅꯈ꯭ꯔꯕ ꯃꯇꯨꯡꯗ ꯁ꯭ꯔꯤ ꯀꯨꯃꯥꯔꯅ ꯑꯔꯨꯕꯤꯗ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯅꯪꯒꯤ ꯅꯄꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤ ꯑꯩꯉꯣꯟꯗ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯧꯕꯇꯕꯨ ꯑꯔꯨꯕꯤꯅꯗꯤ ꯑꯩ ꯃꯗꯨ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯑꯔꯨꯕꯤꯅ ꯃꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤ ꯑꯩ ꯄꯨꯂꯤꯁꯇ ꯂꯣꯏꯅ ꯇꯝꯊꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯁ꯭ꯔꯤ ꯀꯨꯃꯥꯔꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯃꯁꯤꯗ ꯅꯈꯣꯏꯁꯨ ꯂꯣꯏꯅ ꯆꯦꯟꯅꯗꯣꯔꯤꯕꯅꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏꯅ ꯀꯦꯁꯞꯀꯤ ꯍꯛꯆꯥꯡ ꯑꯁꯤ ꯐꯨꯝꯅꯕ ꯍꯣꯠꯅꯕ ꯃꯇꯝ ꯑꯗꯨꯗ ꯁ꯭ꯔꯤ ꯀꯨꯃꯥꯔꯅ ꯐꯣꯇꯣ ꯀꯥꯞꯈꯤꯕꯅꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗꯤ ꯌꯥꯝꯅ ꯊꯤꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯏꯟꯁꯄꯦꯛꯇꯔ ꯇꯥꯏꯒꯔ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯇꯤꯝ ꯑꯗꯨ ꯒꯥꯔꯤ ꯊꯧꯗꯨꯅ ꯂꯥꯛꯈꯤ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯕꯁ ꯃꯅꯥꯛꯇ ꯂꯥꯛꯈꯤ
ꯃꯈꯣꯏ ꯕꯁ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯈꯣꯏꯅ ꯑꯍꯜ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯔꯝꯃꯤ ꯃꯗꯨꯗ ꯒꯥꯔꯤꯗꯨꯗ ꯌꯥꯎꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯄꯥꯈꯠꯅꯔꯝꯃꯤ ꯑꯃꯁꯨꯡ ꯒꯥꯔꯤꯗꯨꯒꯤ ꯃꯈꯥꯗ ꯄꯥꯛꯊꯗꯨꯅ ꯂꯩꯅꯔꯝꯃꯤ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯂꯣꯛꯇꯤ ꯀꯥꯔꯟ ꯇꯥꯔꯗꯨꯅ ꯒꯟꯖꯥ ꯉꯥꯎꯔꯤꯕꯅꯤꯅ ꯅꯈꯣꯏꯒꯤ ꯁꯦꯔꯤꯌꯦꯜ ꯀꯤꯂꯔ ꯑꯗꯨ ꯐꯥꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯐꯥꯗ꯭ꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯍꯥꯛꯄꯨ ꯐꯥꯕꯗ ꯑꯩ ꯃꯇꯦꯡ ꯄꯥꯡꯒꯦ ꯈꯨꯗꯛꯇ ꯁꯤꯟꯅꯧꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯅꯈꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯀꯦ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯀꯦꯁꯞꯀꯤ ꯐꯣꯇꯣ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯄꯥꯒꯤ ꯐꯣꯇꯣꯅꯤ ꯈꯜꯂꯗꯨꯅ ꯃꯗꯨꯒꯤ ꯐꯣꯇꯣ ꯑꯗꯨ ꯑꯩꯉꯣꯟꯗ ꯑꯝꯇ ꯊꯥꯖꯤꯟꯕꯤꯔꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯋꯥꯆꯦꯞꯇ ꯗꯣꯀꯨꯃꯦꯟ ꯊꯥꯕꯤꯔꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯌꯦꯛ ꯈꯔ ꯁꯦꯡꯅꯕ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯐꯣꯇꯣ ꯑꯗꯨ ꯊꯥꯔꯝꯗꯨꯅ ꯃꯈꯣꯏꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯅꯈꯤ ꯇꯟꯖꯥ ꯑꯗꯨ ꯂꯧꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯁꯤꯔꯤ ꯀꯨꯃꯥꯔꯅ ꯗꯦꯗ ꯕꯣꯗꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯨꯗꯨꯅ ꯆꯠꯈꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯑꯔꯨꯕꯤꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯑꯔꯨꯕꯤꯁꯨ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯀꯞꯆꯗꯨꯅ ꯂꯩꯔꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯁꯤꯗ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯏꯄꯥꯒꯤ ꯑꯔꯣꯏꯕꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄꯒꯤ ꯇꯟꯖꯥ ꯑꯁꯤꯁꯨ ꯐꯪꯖꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯞꯆꯗꯨꯅ ꯂꯩꯈꯤ ꯃꯗꯨ ꯃꯈꯣꯏꯅ ꯈꯟꯅꯔꯤꯕꯁꯤ ꯑꯩꯈꯣꯏꯅ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯝꯃꯤꯕ ꯄꯣꯠ ꯑꯗꯨꯗꯤ ꯍꯧꯖꯤꯛꯇꯤ ꯀꯨꯏꯗꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯁꯨ ꯄꯣꯛꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯈꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯅ ꯂ꯭ꯌꯨꯛꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯖꯦꯀꯦꯠ ꯑꯗꯣ ꯃꯍꯥꯛꯅ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯅ ꯖꯇꯤꯟꯅ ꯅꯪꯒꯤ ꯖꯦꯀꯦꯠ ꯑꯗꯨ ꯑꯩ ꯂꯩꯕꯤꯔꯒ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯗꯨꯒꯤꯕꯨꯗꯤ ꯌꯥꯝꯅ ꯐꯔꯦ ꯑꯗꯨꯕꯨ ꯌꯥꯝꯅ ꯂꯨꯕ ꯋꯥ ꯑꯃ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯖꯦꯀꯦꯠ ꯑꯗꯨꯗ ꯑꯩꯒꯤ ꯐꯣꯇꯣ ꯌꯥꯎꯋꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯀꯤ ꯖꯦꯀꯦꯠ ꯑꯗꯨ ꯑꯍꯜ ꯑꯗꯨꯅ ꯂꯤꯠꯇꯨꯅ ꯁꯤꯗꯨꯅ ꯂꯩꯔꯝꯕ ꯇꯥꯔꯒꯗꯤ ꯄꯨꯂꯤꯁꯅ ꯃꯍꯥꯛꯄꯨ ꯁꯣꯏꯗꯅ ꯐꯥꯒꯅꯤ ꯍꯥꯏꯕꯁꯤ ꯃꯈꯣꯏꯅ ꯈꯪꯕ ꯉꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏ ꯌꯥꯝꯅ ꯁꯥꯎꯋꯤ ꯑꯃꯁꯨꯡ ꯖꯇꯤꯟꯅ ꯂ꯭ꯌꯨꯛꯄꯨ ꯐꯨꯔꯝꯃꯤ ꯀꯔꯤꯒꯤꯅꯣ ꯑꯗꯨ ꯌꯥꯝꯅ ꯄꯪꯂꯤꯕꯗꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯖꯁꯤꯁꯨ ꯆꯥꯛꯄ ꯍꯦꯟꯃꯟꯈꯤꯗꯨꯅ ꯃꯍꯥꯛꯅ ꯂꯨꯛꯇ ꯆꯩꯔꯗꯨꯅ ꯍꯥꯏꯔꯛꯈꯤ ꯅꯪꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯂꯥꯛꯄꯗꯒꯤ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤ ꯃꯊꯛ ꯃꯈꯥ ꯑꯣꯜꯂꯕꯅꯤ ꯑꯐꯕ ꯑꯃꯇ ꯊꯣꯛꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯂ꯭ꯌꯨꯛꯁꯨ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛꯅ ꯍꯦꯛ ꯅꯨꯡꯁꯤꯖꯔꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯜꯂꯨꯗꯕꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯁꯤꯟ ꯑꯁꯤ ꯑꯁꯨꯝꯅ ꯀꯠ ꯇꯧꯈꯤ ꯃꯗꯨꯗꯒꯤꯗꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕꯁꯤ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯁꯨ ꯃꯐꯝ ꯆꯠꯇꯨꯅ ꯀꯦꯁꯞꯀꯤ ꯃꯇꯥꯡꯗ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯔꯛꯈꯤ ꯀꯦꯁꯞꯀꯤ ꯃꯇꯥꯡꯗ ꯁꯨꯝ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯉꯁꯥꯏꯒꯤ ꯀꯥꯔꯟ ꯌꯥꯝꯅ ꯇꯥꯕ ꯑꯉꯥꯡ ꯑꯗꯨ ꯃꯄꯥꯅ ꯂꯧꯗꯨꯅ ꯄꯨꯗꯨꯅ ꯆꯠꯄꯒꯤ ꯃꯑꯣꯡ ꯑꯃ ꯊꯦꯡꯅꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯃꯄꯥ ꯑꯗꯨꯅ ꯃꯁꯤꯒꯤ ꯅꯨꯄꯥ ꯑꯁꯤ ꯎꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯗꯨꯅ ꯃꯁꯤꯗꯤ ꯎꯈ꯭ꯔꯦꯅ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯀꯗꯥꯏꯗꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯕꯁꯇꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯗꯤ ꯃꯍꯥꯛ ꯃꯊꯟꯇꯔꯥ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯑꯪꯀꯜ ꯑꯃꯁꯨ ꯃꯍꯥꯛꯀ ꯐꯝꯃꯤꯟꯅꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯪꯀꯜ ꯑꯗꯨꯗꯤ ꯃꯁꯛ ꯃꯑꯣꯡ ꯀꯃꯥꯏꯅ ꯇꯧꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯁꯝ ꯑꯗꯨ ꯌꯦꯜꯂꯣ ꯃꯆꯨ ꯁꯪꯉꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯌꯦꯜꯂꯣ ꯃꯆꯨ ꯁꯪꯕ ꯁꯝ ꯍꯥꯏꯇꯥꯔꯒꯗꯤ ꯂ꯭ꯌꯨꯛ ꯅꯠꯇꯅ ꯂꯩꯇꯦ ꯍꯥꯏꯕꯁꯤ ꯈꯪꯕꯗꯒꯤ ꯄꯨꯂꯤꯁ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯐꯣꯟ ꯑꯗꯨꯗꯒꯤ ꯂ꯭ꯌꯨꯛꯀꯤ ꯐꯣꯇꯣ ꯑꯗꯨ ꯄꯨꯊꯣꯛꯗꯨꯅ ꯑꯉꯥꯡ ꯑꯗꯨꯗ ꯌꯦꯡꯍꯜꯂꯤ ꯃꯗꯨꯅ ꯑꯉꯥꯡ ꯑꯗꯨꯅ ꯃꯁꯤꯃꯛꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝ ꯑꯗꯨꯗ ꯁꯦꯔꯤꯌꯦꯜ ꯀꯤꯂꯔ ꯑꯁꯤ ꯃꯁꯤ ꯑꯣꯏꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯑꯍꯜ ꯑꯁꯤꯒꯤ ꯃꯐꯝ ꯇꯥꯛꯄꯒꯤ ꯄꯩꯁꯥ ꯐꯪꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯐꯪꯒꯅꯤ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯋꯥꯆꯦꯞꯀꯤ ꯒ꯭ꯔꯨꯞꯁꯤꯡ ꯑꯗꯨꯗ ꯂ꯭ꯌꯨꯛ ꯑꯁꯤ ꯁꯦꯔꯤꯌꯦꯜ ꯀꯤꯂꯔꯅꯤ ꯑꯗꯨꯒ ꯃꯍꯥꯛ ꯐꯥꯕ ꯃꯇꯝꯗ ꯂꯨꯄꯥ ꯂꯥꯈ ꯑꯃ ꯐꯪꯒꯅꯤ ꯍꯥꯏꯗꯨꯅ ꯂꯥꯎꯊꯣꯔꯛꯈꯤ ꯄꯣꯠꯁꯤꯡ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯖꯇꯤꯟ ꯑꯃꯁꯨꯡ ꯖꯁꯤꯅꯁꯨ ꯐꯪꯈꯤ ꯇꯟꯖꯥ ꯑꯗꯨꯗ ꯖꯇꯤꯟꯒꯤ ꯃꯀꯨꯕꯣꯛꯅ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯈꯣꯏ ꯑꯅꯤ ꯈꯟꯅꯩ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯑꯩ ꯄꯥꯎ ꯐꯪꯏ ꯑꯗꯨꯒ ꯅꯈꯣꯏ ꯑꯅꯤꯅ ꯈꯟꯅꯔꯤꯕꯒꯤ ꯃꯔꯝ ꯑꯁꯤꯁꯨ ꯚꯦꯂꯦꯟꯗ꯭ꯔꯤꯒꯤ ꯃꯇꯥꯡꯗꯅꯤꯅ ꯍꯥꯏ ꯑꯗꯣ ꯍꯟꯗꯛꯇꯤ ꯑꯩꯈꯣꯏꯒꯤ ꯂꯧꯕꯨꯛꯇ ꯚꯦꯂꯦꯟꯗ꯭ꯔꯤ ꯑꯁꯤ ꯀꯥ ꯍꯦꯟꯅ ꯐꯠꯇꯕ ꯇꯥꯔꯒꯁꯨ ꯑꯇꯩ ꯃꯍꯩ ꯃꯔꯣꯡ ꯀꯌꯥꯃꯔꯨꯝꯗꯤ ꯐꯔꯤ ꯃꯁꯤꯒꯤꯗꯃꯛꯇ ꯊꯣꯏꯅ ꯈꯟꯅꯕꯒꯤ ꯗꯔꯀꯥꯔ ꯑꯣꯏꯗꯦꯗ ꯍꯥꯏꯗꯨꯅ ꯃꯀꯨꯕꯣꯛꯅ ꯃꯍꯥꯛꯄꯨ ꯊꯦꯝꯂꯝꯃꯤ ꯑꯩꯈꯣꯏꯅꯗꯤ ꯍꯟꯗꯛꯁꯨ ꯖꯇꯤꯟꯒꯤ ꯂꯨꯍꯣꯡꯕ ꯑꯁꯤ ꯀꯥꯏꯔꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯖꯇꯤꯟꯅ ꯌꯥꯝꯅ ꯐꯖꯅ ꯀꯝꯄ꯭ꯔꯣꯃꯥꯏꯁ ꯇꯧꯔꯝꯃꯤ ꯃꯗꯨꯒꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯂꯨꯛꯀꯤ ꯃꯄꯥꯅ ꯃꯉꯣꯟꯗ ꯐꯣꯟ ꯇꯧꯗꯨꯅ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯕ꯭ꯔꯥ ꯌꯨꯝꯗ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯍꯥꯏꯔꯛꯈꯤ ꯇꯧꯕꯇꯕꯨ ꯁꯣꯝ ꯅꯥꯀꯟꯗ ꯃꯍꯥꯛꯅ ꯅꯨꯡꯁꯤꯕ ꯁꯥꯔꯤꯕ ꯑꯗꯨꯗꯤ ꯄꯨꯂꯤꯁꯁꯤꯡꯅ ꯃꯍꯥꯛ ꯐꯥꯕ ꯃꯇꯝꯗ ꯄꯩꯁꯥ ꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯌꯨꯝꯗ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯕ ꯂꯥꯛꯄꯗꯒꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯆꯥ ꯑꯗꯨꯕу ꯃꯌꯨꯝꯗ ꯀꯧꯗꯨꯅ ꯄꯨꯂꯤꯁꯇ ꯁꯤꯟꯅꯗꯨꯅ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯐꯪꯅꯕ ꯍꯣꯠꯅꯈꯤꯕꯅꯤ ꯃꯄꯥꯅ ꯃꯉꯣꯟꯗ ꯌꯥꯝꯅ ꯅꯨꯡꯁꯤꯕꯒꯤ ꯃꯑꯣꯡ ꯑꯃ ꯎꯠꯂꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯌꯥꯝꯅ ꯉꯛꯆꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯒꯤ ꯖꯁꯤꯅ ꯀꯞꯇꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯂ꯭ꯌꯨꯛꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯖꯁꯤꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯪ ꯆꯠꯂꯣ ꯌꯥꯔꯦ ꯅꯈꯣꯏ ꯆꯠꯂꯣ ꯑꯗꯨꯒ ꯃꯤꯍꯥꯔ ꯑꯁꯤꯒꯤ ꯕꯗꯅꯥꯝ ꯑꯁꯤ ꯑꯩ ꯂꯧꯖꯔꯒꯦ ꯑꯩꯅ ꯍꯥꯠꯄꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗ ꯇꯝꯅꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯖꯁꯤꯅ ꯃꯉꯣꯟꯗ ꯃꯃꯥꯡꯊꯛꯇ ꯆꯩꯈꯤꯕ ꯉꯥꯛꯈꯤꯕ ꯑꯗꯨꯅ ꯃꯍꯥꯛ ꯄꯦꯟꯗ꯭ꯔꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤꯕꯅꯤ ꯃꯗꯨꯗ ꯖꯁꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯩꯗꯤ ꯉꯁꯥꯏꯒꯤꯗꯨꯗꯤ ꯁꯥꯎꯔꯗꯨꯅ ꯍꯥꯏꯈꯤꯕꯅꯤ ꯃꯗꯨꯒꯤꯗꯃꯛꯇ ꯅꯪꯅ ꯀꯥ ꯍꯦꯟꯅ ꯈꯟꯖꯤꯜꯂꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯧꯕꯇꯕꯨ ꯂꯨꯛꯅ ꯌꯥꯝꯃꯟꯗꯕꯗꯒꯤ ꯃꯈꯣꯏꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯃꯈꯣꯏꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯂꯕ ꯃꯇꯨꯡꯗ ꯁꯣꯝ ꯅꯥꯀꯟꯗ ꯂ꯭ꯌꯨꯛꯁꯨ ꯃꯊꯥ ꯁꯥꯗꯨꯅ ꯐꯝꯗꯨꯅ ꯂꯩꯕꯒꯤ ꯇꯟꯖꯥꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯄꯛꯀ꯭ꯔꯨ ꯍꯥꯏꯔꯤꯕ ꯍꯨꯏ ꯑꯗꯨ ꯂꯥꯛꯈꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯅꯥꯀꯟꯗ ꯄꯛꯀ꯭ꯔꯨꯕꯨ ꯐꯪꯕ ꯃꯇꯝꯗ ꯄꯩꯁꯥ ꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯀꯣꯟꯇꯦꯛ ꯅꯝꯕꯔ ꯄꯤꯗꯨꯅ ꯊꯦꯠꯇꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡꯗꯨꯁꯨ ꯎꯈꯤ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯅ ꯍꯨꯏ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯑꯖꯦꯗ ꯐꯣꯟ ꯇꯧꯔꯝꯃꯤ ꯍꯥꯏꯕꯗꯤ DSPꯗꯨꯗ ꯐꯣꯟ ꯇꯧꯔꯝꯃꯤ DSPꯗꯨꯁꯨ ꯐꯣꯟ ꯄꯥꯏꯈꯠꯂꯗꯨꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗ
ꯅꯪꯒꯤ ꯍꯨꯏꯗ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯦ ꯑꯦꯗ꯭ꯔꯦꯁ ꯑꯗꯨ ꯄꯤꯔꯝꯃꯤ ꯑꯃꯁꯨꯡ ꯍꯨꯏ ꯑꯁꯤ ꯂꯧꯕ ꯂꯥꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯑꯖꯦꯗꯤ ꯌꯥꯝꯅ ꯍꯔꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯗꯤ ꯂꯨꯍꯣꯡꯕꯒꯤ ꯄ꯭ꯔꯤ ꯋꯦꯗꯤꯡ ꯅꯝꯕ ꯂꯥꯛꯈꯤꯕ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯌꯧꯈꯤ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯂꯣꯀꯦꯁꯟ ꯐꯖꯕ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯗ꯭ꯔꯣꯟ ꯑꯃ ꯄꯥꯏꯍꯜꯂꯝꯃꯤ ꯗ꯭ꯔꯣꯟ ꯑꯗꯨ ꯄꯥꯏꯍꯟꯕ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯂꯨꯛ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯩ ꯀꯅꯥꯒꯨꯝꯕ ꯑꯃ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯍꯥꯛꯅ ꯌꯦꯡꯕ ꯄꯥꯝꯂꯤꯕ ꯑꯁꯤ ꯁ꯭ꯔꯤꯀꯨꯃꯥꯔꯅ ꯗꯦꯗ ꯕꯣꯗꯤꯗꯨꯕꯨ ꯀꯗꯣꯝꯗ ꯄꯨꯗꯨꯅ ꯆꯠꯈꯤꯕꯅꯣ ꯍꯥꯏꯕꯁꯤ ꯌꯦꯡꯅꯤꯡꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯗ꯭ꯔꯣꯟ ꯑꯗꯨ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏꯅꯁꯨ ꯗ꯭ꯔꯣꯟ ꯑꯗꯨ ꯌꯦꯡꯕꯒꯤ ꯑꯌꯥꯕ ꯄꯤꯔꯝꯃꯤ ꯃꯇꯧ ꯑꯁꯨꯝ ꯇꯧꯗꯨꯅ ꯗ꯭ꯔꯣꯟ ꯑꯗꯨꯅ ꯑꯁꯨꯝ ꯌꯦꯡꯕ ꯃꯇꯝꯗ ꯁ꯭ꯔꯤꯀꯨꯃꯥꯔꯅ ꯊꯦꯂꯥ ꯒꯥꯔꯤ ꯑꯃ ꯏꯜꯂꯗꯨꯅ ꯆꯠꯄꯒꯤ ꯃꯑꯣꯡ ꯑꯃ ꯊꯦꯡꯅꯈꯤ ꯌꯥꯔꯦ ꯑꯗꯨ ꯇꯥꯔꯒꯗꯤ ꯑꯩꯁꯨ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯂꯨꯛꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ ꯃꯗꯨꯒꯤ ꯂꯨꯛꯅ ꯖꯦꯁꯤꯗ ꯐꯣꯟ ꯇꯧꯗꯨꯅ ꯁ꯭ꯔꯤꯀꯨꯃꯥꯔꯅ ꯗꯦꯗ ꯕꯣꯗꯤꯗꯨ ꯄꯨꯗꯨꯅ ꯆꯠꯈꯤꯕꯒꯤ ꯃꯑꯣꯡꯁꯤꯡ ꯑꯗꯨ ꯖꯒꯥꯁꯤꯡ ꯑꯗꯨ ꯇꯥꯛꯑꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯒꯥꯔꯤ ꯇꯣꯡꯗꯨꯅ ꯆꯠꯀꯦ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯒꯤ ꯋꯥꯆꯦꯞꯀꯤ ꯒ꯭ꯔꯨꯞꯇ ꯁꯦꯔꯤꯌꯦꯜ ꯀꯤꯂꯔꯁꯤ ꯂꯨꯛꯅꯤ ꯍꯥꯏꯕꯒꯤ ꯐꯣꯇꯣ ꯑꯗꯨ ꯎꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯄ꯭ꯔꯥꯏꯖ ꯃꯅꯤ ꯑꯗꯨ ꯄꯥꯝꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯁꯨ ꯒꯥꯔꯤꯗꯨ ꯃꯅꯤꯡ ꯍꯜꯂꯛꯇꯨꯅ ꯑꯃꯨꯛ ꯂꯨꯛꯄꯨ ꯁꯦꯔꯤꯌꯦꯜ ꯀꯤꯂꯔꯅꯤ ꯍꯥꯏꯗꯨꯅ ꯐꯥꯗꯨꯅ ꯃꯈꯣꯏ ꯒꯥꯔꯤꯗꯨꯅ ꯅꯝꯁꯤꯟꯗꯨꯅ ꯄꯨꯗꯨꯅ ꯂꯥꯛꯈꯤ ꯐꯪꯗꯨꯔꯤꯕ ꯄ꯭ꯔꯥꯏꯖ ꯃꯅꯤ ꯑꯁꯤ ꯂꯨꯄꯥ ꯂꯥꯛ 10ꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏ ꯂꯨꯛꯄꯨ ꯊꯥꯗꯣꯛꯄ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯒꯥꯔꯤꯗꯨ ꯅꯝꯁꯤꯟꯗꯨꯅ ꯄꯨꯗꯨꯅ ꯂꯥꯛꯈꯤ ꯂꯝꯕꯤꯗ ꯁꯨꯝ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯑꯣꯖꯥꯗꯨꯅ ꯂꯨꯛꯄꯨ ꯎꯔꯨꯕ ꯃꯇꯝ ꯑꯗꯨꯗ ꯂꯨꯛ ꯑꯁꯤ ꯁꯦꯔꯤꯌꯦꯜ ꯀꯤꯂꯔꯅꯤ ꯍꯥꯏꯕꯁꯤ ꯈꯪꯕꯗꯒꯤ ꯃꯈꯣꯏꯁꯨ ꯂꯨꯛꯄꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯛꯈꯤ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯂꯨꯛꯅ ꯃꯍꯥꯛꯄꯨ ꯀꯟꯕꯤꯅꯕꯒꯤꯗꯃꯛꯇ ꯂꯥꯎꯖꯔꯤꯕꯅꯤ ꯑꯗꯨꯕꯨ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅꯗꯤ ꯃꯍꯥꯛ ꯑꯁꯤ ꯁꯦꯔꯤꯌꯦꯜ ꯀꯤꯂꯔꯅꯤ ꯍꯥꯏꯗꯨꯅ ꯎꯈꯤ ꯃꯗꯨꯒꯤꯗꯤ ꯑꯖꯦꯁꯨ ꯒꯥꯔꯤ ꯊꯧꯗꯨꯅ ꯁꯨꯝ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯊꯦꯂꯥ ꯏꯟꯗꯨꯅ ꯂꯥꯛꯂꯤꯕ ꯁ꯭ꯔꯤꯀꯨꯃꯥꯔꯕꯨ ꯊꯦꯡꯅꯔꯝꯃꯤ ꯑꯃꯁꯨꯡ ꯃꯁꯤꯒꯤ ꯍꯨꯏ ꯑꯁꯤ ꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯦꯗ꯭ꯔꯦꯁ ꯑꯃ ꯍꯪꯉꯝꯃꯤ ꯑꯗꯨꯕꯨ ꯁ꯭ꯔꯤꯀꯨꯃꯥꯔꯁꯨ ꯄꯥꯈꯠꯃꯟꯈꯤꯗꯨꯅ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯍꯧꯏ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯃꯈꯣꯏꯅ ꯒꯥꯔꯤ ꯊꯧꯗꯨꯅ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯒꯥꯔꯤꯗꯨ ꯊꯠꯈꯤ ꯑꯃꯁꯨꯡ ꯂꯨꯛꯄꯨ ꯒꯥꯔꯤꯗꯨꯗꯒꯤ ꯆꯤꯡꯊꯣꯔꯛꯈꯤ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯃꯍꯥꯛꯄꯨ ꯐꯥꯕꯒꯤ ꯄ꯭ꯔꯥꯏꯖ ꯃꯅꯤꯁꯤ ꯃꯈꯣꯏꯅ ꯂꯧꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁꯣꯝ ꯅꯥꯀꯟꯗꯅ ꯃꯇꯩ ꯃꯅꯥꯎꯗꯨꯅ ꯂꯧꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯂꯨꯛꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯅ ꯄ꯭ꯔꯥꯏꯖ ꯃꯅꯤ ꯑꯗꯨꯒꯤ 20% ꯑꯩꯉꯣꯟꯗ ꯄꯤꯕ ꯇꯥꯔꯒꯗꯤ 20% ꯄꯤꯔꯛꯂꯤꯕ ꯃꯤꯗꯨꯗ ꯑꯩꯕꯨ ꯐꯥꯍꯟꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯐꯝ ꯑꯗꯨꯗ ꯑꯖꯦꯁꯨ ꯂꯥꯛꯈꯤ ꯑꯖꯦꯅ ꯂꯨꯛ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛ ꯑꯁꯤꯕꯨ ꯁꯦꯔꯤꯌꯦꯜ ꯀꯤꯂꯔꯅꯤ ꯈꯪꯂꯗꯨꯅ ꯐꯥꯔꯗꯨꯅ ꯄꯨꯒꯦ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯂꯨꯛꯅ ꯂꯤꯂꯥ ꯑꯃ ꯁꯥꯟꯅꯔꯦ ꯃꯍꯥꯛꯁꯤ ꯀꯔꯤꯒꯨꯝꯕ ꯄꯨꯂꯤꯁ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯗ꯭ꯔꯦꯁ ꯁꯦꯠꯀꯗꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯇꯤ ꯗ꯭ꯔꯦꯁ ꯁꯦꯠꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯍꯥꯛꯅ ꯅꯈꯣꯏꯗꯒꯤ ꯑꯩ ꯑꯁꯤꯕꯨ ꯂꯧꯗꯨꯅ ꯄ꯭ꯔꯥꯏꯖ ꯃꯅꯤ ꯑꯁꯤ ꯃꯊꯟꯇ ꯑꯣꯏꯅꯕ ꯍꯣꯠꯅꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯂꯤꯂꯥ ꯑꯃ ꯁꯥꯟꯅꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯑꯖꯦ ꯑꯃꯁꯨꯡ ꯃꯇꯩ ꯃꯅꯥꯎꯗꯨꯅꯦ ꯑꯗꯨꯒ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡꯗꯨꯅꯦ ꯈꯟꯅ ꯆꯩꯅꯕ ꯊꯣꯛꯂꯛꯈꯤ ꯇꯧꯕꯇꯕꯨ ꯑꯖꯦꯗꯤ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯣꯏꯔꯤꯕꯅꯤꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯂꯣꯏꯅ ꯐꯨꯗꯠꯈꯤ ꯃꯗꯨꯒꯤꯗꯤ ꯂꯨꯛꯁꯨ ꯎꯄꯥꯏ ꯂꯩꯔꯔꯣꯏ ꯈꯟꯕꯗꯒꯤ ꯃꯍꯥꯛꯅ ꯀꯣꯏꯌꯦꯡ ꯌꯦꯡꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯅꯥꯀꯟꯗ ꯄꯨꯀ꯭ꯔꯨ ꯍꯥꯏꯔꯤꯕ ꯍꯨꯏ ꯑꯗꯨ ꯂꯩꯔꯝꯃꯤ ꯄꯨꯀ꯭ꯔꯨ ꯑꯗꯨ ꯎꯕ ꯃꯇꯝ ꯑꯗꯨꯗ ꯄꯨꯀ꯭ꯔꯨꯕꯨ ꯄꯥꯏꯔꯗꯨꯅ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯍꯟꯗꯕ ꯇꯥꯔꯒꯗꯤ ꯅꯪꯒꯤ ꯄꯨꯀ꯭ꯔꯨꯁꯨ ꯑꯩꯅ ꯅꯨꯡꯊꯪ ꯊꯣꯝꯗꯠꯇꯨꯅ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤꯗꯤ ꯂꯨꯛꯄꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯍꯟꯕ ꯇꯥꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯂꯨꯛꯁꯨ ꯒꯥꯔꯤ ꯑꯃꯗ ꯍꯨꯏ ꯑꯗꯨ ꯍꯥꯞꯆꯤꯜꯂꯗꯨꯅ ꯊꯧꯗꯨꯅ ꯂꯥꯛꯈꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯂꯨꯛꯅ ꯒꯥꯔꯤꯗꯨ ꯑꯁꯨꯝ ꯊꯧꯗꯨꯅ ꯁ꯭ꯔꯤꯀꯨꯃꯥꯔ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯈꯤ ꯃꯐꯝ ꯑꯗꯨ ꯑꯇꯩ ꯀꯔꯤꯝꯇ ꯅꯠꯇꯦ ꯒꯥꯔꯕꯦꯖ ꯀꯌꯥꯃꯔꯨꯝ ꯐꯠꯇ ꯍꯥꯎꯊꯤ ꯀꯌꯥꯃꯔꯨꯝ ꯍꯨꯟꯗꯣꯛꯐꯝ ꯗꯝꯄꯤꯡ ꯌꯥꯔꯗꯅꯤ ꯃꯗꯨꯒꯤ ꯃꯐꯝ ꯑꯗꯨꯗ ꯂꯨꯛ ꯂꯥꯛꯈꯤ ꯂꯨꯛ ꯂꯥꯛꯇꯨꯅ ꯃꯍꯥꯛꯅ ꯁ꯭ꯔꯤꯀꯨꯃꯥꯔꯕꯨ ꯀꯧꯊꯣꯔꯛꯄ ꯃꯇꯝꯗ ꯁ꯭ꯔꯤꯀꯨꯃꯥꯔꯁꯨ ꯌꯥꯝꯅ ꯁꯥꯎꯗꯨꯅ ꯊꯣꯛꯂꯛꯈꯤ ꯗꯦꯗ ꯕꯣꯗꯤꯗꯨ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯂꯨꯛꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯅꯤ ꯐꯨꯅ ꯆꯩꯅꯕ ꯊꯣꯛꯂꯛꯏ ꯑꯍꯥꯟꯕꯗꯗꯤ ꯂꯨꯛꯅ ꯉꯝꯗꯧ ꯃꯥꯜꯂꯤ ꯑꯗꯨꯕꯨ ꯁ꯭ꯔꯤꯀꯨꯃꯥꯔꯅ ꯃꯍꯥꯛꯄꯨ ꯇꯞ ꯇꯥꯅ ꯐꯨꯗꯠꯈꯤ ꯃꯗꯨꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯆꯦꯟ ꯑꯃ ꯇꯥꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯆꯦꯟ ꯑꯗꯨ ꯃꯈꯨꯠꯇ ꯌꯦꯠꯁꯤꯜꯂꯗꯨꯅ ꯃꯍꯥꯛꯅ ꯁ꯭ꯔꯤꯀꯨꯃꯥꯔ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯊꯤꯟꯒꯦ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯆꯦꯟ ꯑꯗꯨꯗꯤ ꯄꯨꯟꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯃꯍꯥꯛ ꯃꯅꯤꯡꯗ ꯑꯃꯨꯛ ꯍꯟꯗꯨꯅ ꯇꯥꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯁ꯭ꯔꯤꯀꯨꯃꯥꯔꯅ ꯃꯍꯥꯛꯄꯨ ꯇꯞ ꯇꯥꯅ ꯐꯨꯗꯠꯈꯤ ꯃꯗꯨꯒꯤꯗꯤ ꯁ꯭ꯔꯤꯀꯨꯃꯥꯔꯅ ꯂꯨꯛꯄꯨ ꯃꯉꯛꯇ ꯊꯧꯔꯤ ꯄꯨꯟꯁꯤꯜꯂꯗꯨꯅ ꯖꯦꯁꯤꯕꯤ ꯑꯃꯗ ꯌꯥꯡꯈꯠꯇꯨꯅ ꯊꯝꯈꯤ ꯂꯨꯛꯁꯨ ꯁꯣꯔ ꯊꯤꯡꯗꯨꯅ ꯁꯤꯒꯦ ꯇꯧꯕ ꯇꯟꯖꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯖꯇꯤꯟ ꯃꯍꯥꯛꯀꯤ ꯕꯁ ꯑꯗꯨ ꯊꯧꯖꯤꯜꯂꯛꯇꯨꯅ ꯂꯨꯛꯄꯨ ꯀꯟꯈꯤ ꯑꯃꯁꯨꯡ ꯒꯥꯔꯤ ꯃꯅꯨꯡꯗ ꯑꯔꯨꯕꯤ ꯑꯃꯁꯨꯡ ꯖꯁꯤꯁꯨ ꯌꯥꯎꯗꯨꯅ ꯂꯩꯔꯝꯃꯤ ꯖꯁꯤꯁꯨ ꯕꯁ ꯃꯊꯛꯇ ꯀꯥꯈꯠꯂꯗꯨꯅ ꯃꯍꯥꯛꯅ ꯂꯨꯛꯀꯤ ꯊꯋꯥꯏ ꯀꯜꯂꯝꯃꯤ ꯃꯗꯨꯒꯤꯗꯤ ꯑꯁꯨꯝ ꯐꯨꯅꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯁ꯭ꯔꯤꯀꯨꯃꯥꯔꯗꯤ ꯁꯦꯔꯤꯌꯦꯜ ꯀꯤꯂꯔ ꯑꯣꯏꯔꯤꯕꯅꯤꯅ ꯃꯍꯥꯛꯅ ꯂꯥꯛꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯏꯔꯥꯏ ꯂꯥꯏꯅ ꯐꯨꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯖꯁꯤꯁꯨ ꯀꯥꯔꯥꯇꯤꯒꯤ ꯁꯥꯇ꯭ꯔꯅꯤ ꯍꯜꯂꯗꯨꯅ ꯃꯍꯥꯛꯁꯨ ꯐꯨꯅꯕ ꯆꯪꯉꯛꯏ ꯇꯧꯕꯇꯕꯨ ꯁ꯭ꯔꯤꯀꯨꯃꯥꯔꯅ ꯃꯍꯥꯛꯀꯤ ꯃꯉꯛ ꯑꯗꯨꯕꯨ ꯄꯥꯏꯗꯨꯅ ꯃꯈꯥꯗ ꯈꯨꯄꯥꯛꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯊꯥꯈꯤ ꯃꯥ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯈꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃꯁꯨꯡ ꯌꯥꯝꯅ ꯉꯛꯄ ꯐꯥꯎꯈꯤ ꯃꯗꯨꯒꯤꯗꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯖꯁꯤ ꯃꯉꯣꯟ ꯅꯣꯛꯂꯛꯈꯤ ꯃꯍꯥꯛꯅ ꯃꯉꯣꯟ ꯅꯣꯛꯂꯛꯇꯨꯅ ꯄꯦꯄꯔ ꯁ꯭ꯄ꯭ꯔꯦꯗꯨ ꯄꯨꯊꯣꯔꯛꯇꯨꯅ ꯁ꯭ꯔꯤꯀꯨꯃꯥꯔꯒꯤ ꯃꯃꯤꯠ ꯑꯗꯨꯗ ꯀꯥꯞꯁꯤꯜꯂꯝꯃꯤ ꯑꯃꯁꯨꯡ ꯁ꯭ꯔꯤꯀꯨꯃꯥꯔ ꯃꯐꯝ ꯑꯗꯨꯗ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯈꯤ ꯁ꯭ꯔꯤꯀꯨꯃꯥꯔ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯄꯨ ꯃꯈꯣꯏꯅ ꯐꯥꯖꯤꯜꯂꯗꯨꯅ ꯄꯨꯟꯁꯤꯜꯂꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯊꯝꯃꯝꯃꯤ ꯃꯗꯨꯒꯤꯗꯤ ꯑꯔꯨꯕꯤꯅ ꯃꯍꯥꯛꯀꯤ ꯃꯄꯥꯒꯤ ꯗꯦꯗ ꯕꯣꯗꯤꯗꯨ ꯄꯨꯊꯣꯔꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨꯗ ꯇꯥꯔꯤꯕ ꯎꯁꯤꯡ ꯑꯗꯨ ꯈꯣꯝꯖꯤꯜꯂꯗꯨꯅ ꯃꯍꯥꯛꯀꯤ ꯃꯄꯥꯒꯤ ꯑꯔꯣꯏꯕ ꯁꯪꯁꯀꯥꯔ ꯇꯧꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯃꯁꯨꯡ
ꯑꯃꯁꯨꯡ ꯁ꯭ꯔꯤꯀꯨꯃꯥꯔꯅ ꯄꯨꯔꯛꯈꯤꯕ ꯂꯐꯣꯏ ꯈꯔꯗꯨꯅ ꯒꯥꯔꯤꯗ ꯌꯥꯎꯕ ꯙꯨꯞꯀ ꯀꯦꯟꯗꯜꯒ ꯄꯨꯊꯣꯛꯇꯨꯅ ꯁꯪꯁꯀꯥꯔ ꯇꯧꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯄꯥꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯑꯗꯨ ꯑꯔꯨꯕꯤꯅ ꯄꯥꯡꯊꯣꯛꯈꯤ ꯃꯄꯥ ꯑꯗꯨ ꯃꯩ ꯊꯥꯗꯣꯛꯂꯝꯅꯤ ꯈꯜꯂꯗꯨꯅ ꯃꯈꯣꯏꯁꯨ ꯕꯁ ꯊꯧꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯈꯤ ꯃꯈꯣꯏꯅ ꯍꯦꯛ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯁ꯭ꯔꯤꯀꯨꯃꯥꯔꯁꯨ ꯄꯨꯜꯂꯤꯕ ꯊꯧꯔꯤꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯂꯛꯇꯨꯅ ꯃꯩ ꯃꯔꯛꯇꯒꯤ ꯗꯦꯗ ꯕꯣꯗꯤꯗꯨ ꯆꯤꯡꯊꯣꯛꯇꯨꯅ ꯊꯣꯛꯂꯛꯏ ꯇꯟꯖꯥ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯐꯝ ꯑꯗꯨꯗ ꯄꯨꯂꯤꯁ ꯀꯌꯥ ꯃꯔꯨꯝꯒ ꯂꯣꯏꯅꯅ ꯖꯇꯤꯟꯅꯦ ꯖꯦꯁꯤꯅꯦ ꯂ꯭ꯌꯨꯛꯅꯦ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯈꯤ ꯑꯃꯁꯨꯡ ꯂ꯭ꯌꯨꯛꯅ ꯁꯦꯔꯤꯌꯦꯜ ꯀꯤꯂꯔ ꯑꯁꯤ ꯁ꯭ꯔꯤꯀꯨꯃꯥꯔꯅꯤ ꯍꯥꯏꯗꯨꯅ ꯄꯨꯂꯤꯁꯇ ꯇꯥꯛꯈꯤ ꯑꯃꯁꯨꯡ ꯄꯨꯂꯤꯁꯅ ꯁ꯭ꯔꯤꯀꯨꯃꯥꯔꯕꯨ ꯐꯥꯈꯤ ꯁ꯭ꯔꯤꯀꯨꯃꯥꯔ ꯐꯥꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯂ꯭ꯌꯨꯛ ꯑꯁꯤ ꯃꯃꯤꯡ ꯌꯥꯝꯅ ꯆꯠꯄ ꯃꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯇꯤꯚꯤꯒꯤ ꯏꯟꯇꯔꯚ꯭ꯌꯨꯗꯒꯁꯤ ꯃꯍꯥꯛ ꯌꯥꯎꯔꯛꯏ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯃꯇꯧ ꯀꯔꯝꯅ ꯁꯦꯔꯤꯌꯦꯜ ꯀꯤꯂꯔꯗꯨ ꯐꯥꯈꯤꯕꯒꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨꯁꯨ ꯂꯤꯔꯝꯃꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯑꯔꯨꯕꯤꯁꯨ ꯃꯄꯥ ꯂꯩꯈꯤꯗꯕꯒꯤ ꯂꯥꯏ ꯈꯨꯔꯨꯝꯅꯕ ꯂꯥꯏꯁꯪꯗ ꯂꯥꯛꯈꯤ ꯂꯥꯏꯁꯪꯗ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡ ꯑꯃꯁꯨꯡ ꯑꯍꯜ ꯀꯌꯥꯗ ꯃꯍꯥꯛꯀꯤ ꯃꯊꯕꯥꯛꯇ ꯌꯥꯎꯈꯤꯕ ꯇꯦꯇꯨ ꯑꯗꯨꯒꯨꯝꯅ ꯌꯦꯛꯇꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯌꯥꯝꯅ ꯉꯛꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯈꯜꯂꯤꯕꯁꯤ ꯀꯦꯁꯕ ꯑꯁꯤꯕꯨ ꯃꯍꯥꯛꯀꯤ ꯃꯄꯥ ꯑꯣꯏꯔꯤꯕ ꯖꯥꯠꯂꯥ ꯅꯠꯇ꯭ꯔꯒꯅ ꯑꯣꯏꯗꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯇꯁꯦꯡꯅ ꯉꯥꯎꯈꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯇꯦꯇꯨ ꯌꯦꯛꯂꯤꯕ ꯅꯨꯄꯥꯗꯨꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯃꯁꯤꯒꯤ ꯇꯦꯇꯨ ꯑꯁꯤ ꯑꯩꯒꯤ ꯃꯪꯗ ꯇꯥꯑꯝꯕꯅꯤ ꯑꯗꯨꯒ ꯌꯥꯝꯅ ꯌꯨꯅꯤꯛ ꯑꯣꯏꯕ ꯇꯦꯇꯨꯅꯤ ꯀꯅꯥꯝꯇꯗ ꯌꯦꯛꯇ꯭ꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯖꯤꯟꯗꯨꯅ ꯌꯦꯛꯈꯤꯕ ꯇꯦꯇꯨ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯇꯤꯚꯤꯒꯤ ꯄꯥꯎ ꯑꯃꯗ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯁ꯭ꯔꯤꯀꯨꯃꯥꯔꯅ ꯁꯦꯔꯤꯌꯦꯜ ꯀꯤꯂꯔ ꯑꯣꯏꯈꯤꯕꯅꯣ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡ ꯑꯗꯨ ꯂꯤꯊꯣꯔꯛꯏ ꯃꯃꯥꯡꯗꯒꯤ ꯃꯇꯝꯗ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯃꯈꯣꯏ 5 ꯂꯩꯕꯅꯤ ꯑꯗꯨꯒ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯏꯟꯁꯨꯔꯦꯟꯁꯀꯤ ꯑꯦꯖꯦꯟꯠ ꯉꯥꯛꯇꯅꯤ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯃꯐꯝ ꯑꯗꯨꯗ ꯆꯥꯛ ꯊꯣꯡꯗꯨꯅ ꯆꯥꯃꯤꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯅꯣꯡꯃꯗꯤ ꯁ꯭ꯔꯤꯀꯨꯃꯥꯔꯒꯤ ꯃꯄꯥ ꯑꯁꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯌꯨꯝꯗ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯈꯤ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗ ꯃꯃꯥꯟꯅꯕ 4 ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯎꯆꯤꯅ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯎꯆꯤꯒꯤ ꯍꯤꯗꯥꯛ ꯀꯌꯥꯃꯔꯨꯝ ꯊꯥꯔꯝꯃꯤ ꯑꯃꯁꯨꯡ ꯍꯨ ꯀꯌꯥꯃꯔꯨꯝ ꯁꯤꯖꯤꯟꯅꯗꯨꯅ ꯎꯆꯤ ꯍꯥꯠꯅꯕ ꯍꯣꯠꯅꯔꯝꯃꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯃꯈꯣꯏꯅ ꯎꯆꯤ ꯍꯥꯠꯅꯕ ꯍꯨ ꯀꯌꯥꯃꯔꯨꯝ ꯍꯥꯞꯂꯝꯃꯤ ꯃꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯂꯛꯇꯨꯅ ꯂꯐꯣꯏ ꯆꯥꯅꯕꯗꯨꯐꯥꯎꯗ ꯍꯨ ꯍꯥꯞꯆꯤꯜꯂꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯁ꯭ꯔꯤꯀꯨꯃꯥꯔꯒꯤ ꯃꯄꯥ ꯑꯗꯨꯁꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯌꯨꯝꯗꯒꯤ ꯆꯥꯅ ꯊꯛꯅꯕ ꯈꯔ ꯄꯨꯗꯨꯅ ꯂꯥꯛꯈꯤ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯇꯤ ꯆꯥꯛ ꯂꯥꯝꯃꯟꯈꯤꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯇꯦꯕꯜ ꯑꯗꯨꯗ ꯃꯐꯤ ꯃꯔꯣꯜꯒ ꯍꯣꯡꯗꯣꯛꯇꯕꯤꯗ ꯆꯥꯛ ꯍꯦꯛꯇ ꯆꯥꯅꯕ ꯍꯣꯠꯅꯔꯝꯃꯤ ꯃꯌꯨꯝꯗꯒꯤ ꯄꯨꯔꯛꯄ ꯏꯟꯁꯥꯡ ꯑꯗꯨ ꯆꯥꯗꯕꯤꯗ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯂꯤꯕ ꯂꯐꯣꯏ ꯑꯗꯨ ꯈꯣꯛꯇꯣꯛꯗꯨꯅ ꯆꯥꯛꯀ ꯇꯣꯠꯂꯒ ꯆꯥꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛ ꯁꯤꯈꯤ ꯃꯗꯨꯗꯒꯤꯗꯤ ꯁ꯭ꯔꯤꯀꯨꯃꯥꯔꯁꯨ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯕꯨ ꯂꯃꯟ ꯈꯨꯝꯒꯅꯤ ꯍꯥꯏꯗꯨꯅ ꯂꯃꯟ ꯈꯨꯝꯅꯕ ꯍꯣꯠꯅꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯨꯚꯤ ꯑꯁꯤꯒꯤ ꯑꯔꯣꯏꯕꯗ ꯌꯥꯎꯔꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯨꯚꯤ ꯑꯁꯤ ꯂꯣꯏꯁꯤꯟꯈꯤ ꯑꯃꯁꯨꯡ ꯃꯨꯚꯤ ꯑꯁꯤꯒꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯁꯤ ꯐꯖꯕꯤꯕ ꯇꯥꯔꯒꯗꯤ ꯀꯃꯦꯟ ꯑꯃ ꯊꯝꯕꯤꯔꯝꯃꯨ ꯑꯃꯁꯨꯡ ꯃꯨꯚꯤ ꯑꯁꯤꯒꯤ ꯋꯥꯔꯤꯁꯤ ꯐꯖꯕꯤꯕ ꯇꯥꯔꯒꯗꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ ꯊꯥꯒꯠꯆꯔꯤ